हायरिबा बहरेन हायरिबा लमसी सिगिसिदगी मुस्का हायरिबा अतर मनम नुंसीबसी खरा लाकपा हायरिसी सदका की ओइना लाकपा याय हदिया ओइना लाकपा याय अदु लाइबा पोतु मयुमदा लैरिमिना मदु ओनलगा मयामदे एंथोकपसी कनानोमता ओनलगा एंथोअदि फगनी दायना खनबा अदा मागी नुपीन हायरिसी आई ओनगे आई ओनलगा एंजगे हायबनेबा हजरत उमर न तुमिन्ना लई खुमदे अमैन अदुबै तौदना अहुमलक हायरा मतुंगसी सिगिसदा महाकना खुमएबा नहाकी नखुतना मदुबु शेर फलादा हप्तोक हप्चिन तौरगा नखुतना सादा तैगदबा अमसुंग मयामदगी खजिक अइखोइना हेना फंगबा असि अइहाक पामदे सिनि ओनबा मतमदा ngसाइगी खुत्ता तैगनिदना फलादा ओलकपा कांदा ओंथो ओंजिन तौबा कांदा खुत्ता करीदा खर तैहौगदबदो अदु तैहौरिबा पोतु मयामदगी अइखोइना हेना फंगबगुम ओइरनी अदुना अदुगी पोतु अइ पामदे सिनि हेरसे मसी थोइदोक हेंदोकना चेक्सनजबा अमसुंग इसाना इसाबु बदनामगी मफमदगी कंजबगी वफमनी अदु नत्तबदी अतोपा अमना ओलबसु लौगदौरिबा मी अदुगी मखुत्ता तोटपा हाइबसिदी तंगाई फद्रबनी मरम असिरा मसिदा करिसु चिंगनबा लैते अदुमक ओइरबसु हजरत उमर रज़ियल्लाहु ताला अन्हुना महाकी नुपीगी दमक मदु फाउबा पामखिदे हजरत उमर बिन अब्दुल अजीज रहमतुल्लाह अलैहि महाकपु अनीसुबा उमर हाइनसु खंगनै महाकी मतमदा अमुखक मुस्का ओलिंगैदा महाकना मनातोन मेनसल्लमी अमसुंग हैरम्मी मुस्कगी कानबदी मनम नंबा असिनी मसिनी सहाबी सिंगी ताबीइन सिंगी अमसुंग अइखोइगी अचौबा सिंगना अल्लाहबु कीबगी दमकता चेक्सिन बगी खुदम दुंगासाइगी मुस्का ओनबा कांदा मखुत्ता तैबा हाइबा पोसिदी अमना ओलसु तैदोरमेबा अदु तैरगा लिहौबदो अदु खिजितंग हेनखिबदो अदु फौबा पामनदेबा सा यामना चेक्सिनदबदो अदुमै तौदरा उमर बिन अब्दुल अजीज हाइरिसी हजरत उमर की मतुंगदा सिसिना सहाबी दिनते अल्लाह की रसूल की मतुंगदा ताबीइन नेबा सहाबी हाइरिसिना अल्लाह की रसूलबु ईमान की हालत उहौरिबा थेंगनहौरिबा मीसिंगदो अदु सहाबाई किराम सिंगसिनेबा अदगी सहाबाई किराम सिंगसी थेंगनहौरिबा ईमान की हालत उहौरिबा मीसिंगदो अदुना ताबीइन कवेबा अदु उमर बिन अब्दुल अजीज सी यामना वायेन चुम्बा निंगथौनेबा मासे हजरत उमर की मतुंगदा हजदी खलीफा मरी लैरे खुलफाए राशिदीन हायरगा खंगै खलीफा मरी से कना कनानो हाय मतमदा हजरत उमर हजरत अबू बकर हजरत उमर हजरत उस्मान हजरत अली हजरत उमर बिन अब्दुल अजीज की मतमदा अमुका अमना वायेन चुमना पालमेबा मतम सांगना अदो हायरिबा हजरत उमर बिन अब्दुल अजीज सी मागी मतंग सुवरी लाखिबा कमैना नोंगमा मुस्का हायरिसी ओनबा मतमदा महाकना मनातोन मेनसल्लगा ओलम्मेबा मरमदि मुस्का हायरिबा पोसिसिगी कानबदी मनम नुंसीबदु खकनेबा थाव मनम नुंसीबसी तैरनी मनम नुंसीबदुनेबा अदु ngसाइगी माना ओनबा मतमदा माना मनम नमहौगदबदु मयामदगी मांगोंदा मनम हेना नमहौगदबदु अदुगिदु अहेनबदु पामदबदगी मनातोन मेनसल्लमेबा हजरत उमर बिन अब्दुल अजीज ना हज्जाज की गवर्नर ओहंदबा हजरत उमर बिन अब्दुल अजीज रहमतुल्लाह अलैहि ना नुपा अमबु लम अमगी गवर्नर सेमलबा मतुंगदा नुपा अमना महाक्ति हज्जाज की मतमदसु गवर्नर ओइरमलबनी हाइबदगी लौथोखी नुपा अदुना हंगतचखी अइहाकना हज्जाज की मतमदा थबक तौरमबदी मतम खजिक्तनी उमर बिन अब्दुल अजीज ना हाइखी फत्तबा अमा ओइनबगीदमक नहाकना महाका लोइनना नोंगमा नत्रगा नोंगमा फादना लेमिन्नरंबा अदु खकनसु ओक्लबनी सगी हज्जाज बिन यूसुफ हायरिबा निंगथौसी मासी करीनेबा हज्जाज बिन यूसुफ हायरिसी करीगी मतुंगदा सहाबाई किराम सिंगी मतुंगदा यामना साथीबा जुल्म तौबा करी ओइना निंगथौम ओइना हौखियेबा
ꯑꯗꯣ ꯍꯖꯥꯖ ꯕꯤꯟ ꯌꯨꯁꯨꯐꯁꯤꯒꯤ ꯃꯇꯝꯗ ꯒꯣꯕꯔꯅꯔ ꯑꯣꯏꯅ ꯁꯦꯝꯃꯝꯕ ꯅꯨꯄꯥ ꯑꯃ ꯍꯧꯖꯤꯛꯀꯤ ꯍꯖꯔꯠ ꯎꯃꯔ ꯕꯤꯟ ꯑꯕꯗꯨꯜ ꯑꯖꯤꯖꯁꯤꯒꯤ ꯃꯇꯝꯗ ꯑꯣꯏꯔꯛꯄ ꯀꯥꯟꯗ ꯍꯖꯔꯠ ꯎꯃꯔ ꯕꯤꯟ ꯑꯕꯗꯨꯜ ꯑꯖꯤꯖꯇ ꯃꯤꯅ ꯍꯥꯏꯕꯅꯦꯕ ꯃꯥꯁꯤ ꯍꯖꯥꯖ ꯕꯤꯟ ꯌꯨꯁꯨꯐꯀꯤ ꯃꯇꯝꯗ ꯃꯥꯁꯤ ꯒꯣꯕꯔꯅꯔ ꯑꯣꯏꯅ ꯁꯦꯝꯃꯝꯕꯅꯦꯅ ꯍꯥꯏꯕ ꯑꯗꯨ ꯍꯥꯏꯕ ꯇꯥꯕ ꯀꯥꯟꯗ ꯃꯥꯅ ꯂꯧꯊꯣꯛꯈꯤꯑꯕ ꯃꯥꯒꯤ ꯐꯝꯗꯣ ꯂꯧꯊꯣꯛꯑꯦꯕ ꯑꯗꯣ ꯉꯁꯥꯏꯒꯤꯗꯨꯅ ꯍꯥꯏꯔꯤꯁꯦ ꯑꯩꯗꯤ ꯍꯖꯥꯖꯀꯤ ꯃꯇꯝꯗ ꯑꯩꯅ ꯒꯣꯕꯔꯅꯔ ꯑꯣꯏꯔꯝꯕꯗꯤ ꯃꯇꯝ ꯈꯔ ꯈꯛꯇꯅꯤ ꯑꯗꯨꯅ ꯑꯩꯕꯨ ꯍꯥꯞꯄꯤꯌꯨ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯥꯏꯔꯤꯁꯤ ꯑꯐꯠꯇꯕ ꯊꯕꯛ ꯍꯥꯏꯕꯁꯤꯗꯤ ꯅꯣꯡꯃ ꯈꯛꯇ ꯅꯠꯇ꯭ꯔꯒꯅ ꯅꯣꯡꯃ ꯐꯥꯗꯕꯤꯗ ꯈꯖꯤꯛ ꯈꯛꯇ ꯇꯧꯔꯝꯃꯁꯨ ꯑꯗꯨ ꯑꯐꯠꯇꯕꯗꯤ ꯑꯗꯨꯝ ꯑꯐꯠꯇꯕ ꯑꯣꯏꯒꯅꯤ ꯁꯤꯅꯤ ꯍꯥꯏꯔꯤꯁꯤ ꯑꯗꯨꯅ ꯃꯥꯕꯨ ꯂꯧꯊꯣꯛꯈꯤꯑꯕ ꯑꯗꯣ ꯍꯖꯥꯖ ꯕꯤꯟ ꯌꯨꯁꯨꯐꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯃꯥꯁꯤꯅ ꯁꯥꯍꯥꯕꯥꯏ ꯀꯤꯔꯥꯝꯁꯤ ꯃꯁꯤꯡ ꯊꯤꯉꯝꯗꯪꯈꯣꯏ ꯍꯠꯈꯤꯑꯕ ꯃꯥꯁꯤ ꯃꯨꯁꯜꯃꯥꯟ ꯑꯣꯏꯅꯗꯤ ꯂꯩꯔꯒ ꯃꯨꯁꯜꯃꯥꯟꯅꯦꯗꯤ ꯍꯥꯏꯔꯒ ꯌꯥꯝꯅ ꯖꯨꯜꯃ ꯇꯧꯕ ꯃꯤꯉꯣꯟꯗ ꯑꯋꯣꯠ ꯑꯅꯩ ꯄꯤꯕ ꯃꯥꯒꯤ ꯑꯄꯥꯝ ꯑꯄꯥꯝꯕꯁꯤꯗ ꯇꯧꯕ ꯃꯥꯅ ꯄꯥꯝꯗꯕ ꯊꯕꯛꯁꯤ ꯑꯃꯐꯥꯎ ꯄ꯭ꯔꯖꯥꯗꯒꯤꯒ ꯇꯧꯔꯨꯕꯁꯤ ꯑꯗꯨꯝ ꯍꯦꯛꯇ ꯃꯤ ꯍꯠꯄꯁꯤ ꯃꯉꯣꯟꯗ ꯏꯂꯥꯏ ꯂꯥꯏꯅ ꯊꯣꯛꯑꯦꯕ ꯁꯍꯥꯕꯥ ꯃꯌꯥꯝ ꯑꯃ ꯃꯥꯅ ꯍꯠꯈꯤꯑꯕ ꯑꯗꯨꯅ ꯑꯐꯕ ꯊꯕꯛꯁꯨ ꯃꯥꯅ ꯇꯧꯔꯝꯕ ꯌꯥꯎꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯨꯔꯥꯟ ꯁꯣꯜꯂꯤꯁꯦ ꯀꯨꯔꯥꯟ ꯁꯣꯜꯂꯤꯁꯦ ꯍꯥꯟꯅ ꯖꯕꯔ ꯖꯦꯔ ꯌꯥꯎꯔꯝꯗꯦꯕ ꯀꯨꯔꯥꯟꯗ ꯖꯕꯔ ꯖꯦꯔ ꯍꯥꯕꯛꯈ꯭ꯔꯤꯁꯤ ꯍꯧꯖꯤꯛꯀꯤ ꯍꯖꯥꯖ ꯕꯤꯟ ꯌꯨꯁꯨꯐ ꯍꯥꯏꯔꯤꯁꯤ ꯃꯥꯅ ꯍꯥꯞꯄꯝꯕꯅꯦꯕ ꯑꯗꯨ ꯀꯨꯔꯥꯟꯗ ꯖꯕꯔ ꯖꯦꯔꯁꯤ ꯌꯥꯎꯔꯝꯗꯕ ꯇꯥꯔꯒꯗꯤ ꯑꯔꯕꯀꯤ ꯃꯤꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯀꯩꯁꯨ ꯀꯥꯏꯗꯕ ꯑꯗꯣ ꯑꯔꯕꯀꯤ ꯅꯠꯇꯕ ꯃꯤꯁꯤꯡ ꯄꯨꯔꯦ ꯗꯨꯅꯤꯌꯥ ꯃꯁꯥ ꯄꯨꯝꯅꯃꯛꯇ ꯁꯣꯟꯅꯔꯤꯁꯤ ꯀꯩꯒꯨꯝꯕ ꯖꯕꯔ ꯖꯦꯔꯁꯤ ꯌꯥꯎꯗꯕ ꯇꯥꯔꯒꯗꯤ ꯁꯣꯟꯕ ꯉꯝꯃꯣꯏꯕ ꯑꯗꯨꯅ ꯖꯕꯔ ꯖꯦꯔ ꯄꯦꯖꯁꯤ ꯃꯥꯅ ꯍꯥꯄꯝꯕꯅꯦꯕ ꯀꯨꯔꯥꯟꯗ ꯑꯗꯨꯅ ꯃꯥꯅ ꯑꯐꯕ ꯊꯕꯛꯁꯨ ꯇꯧꯔꯝꯃꯦꯕ ꯃꯥꯅ ꯇꯧꯔꯝꯕ ꯐꯠꯇꯕ ꯃꯌꯥꯝꯁꯦ ꯁꯤꯒꯤꯁꯤꯁꯨ ꯌꯦꯡꯉꯒ ꯑꯣꯂꯃꯥꯏ ꯀꯤꯔꯥꯝꯁꯤꯡꯅ ꯍꯥꯏꯔꯤꯁꯤ ꯃꯥꯒꯤ ꯃꯔꯝꯗ ꯑꯐꯠꯇꯕꯁꯨ ꯍꯥꯏꯕꯤꯗꯕ ꯑꯐꯕꯁꯨ ꯍꯥꯏꯕꯤꯗꯕ ꯃꯔꯝꯗꯤ ꯑꯜꯂꯥꯍꯇꯅ ꯈꯪꯈ꯭ꯔꯦ ꯃꯥꯅ ꯑꯐꯕꯁꯨ ꯇꯧꯔꯝꯃꯤ ꯃꯤꯅ ꯑꯗꯨꯅ ꯐꯠꯇꯕ ꯊꯕꯛꯇꯤ ꯃꯌꯥꯝ ꯑꯃ ꯇꯧꯔꯝꯕꯁꯤ ꯃꯥꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯅꯅꯦꯕ ꯉꯁꯥꯏꯒꯤ ꯎꯃꯔ ꯕꯤꯟ ꯑꯕꯗꯨꯜ ꯑꯖꯤꯖꯀꯤ ꯃꯇꯝꯗ ꯃꯥꯒꯤ ꯃꯇꯝꯗ ꯊꯕꯛ ꯇꯧꯔꯝꯕ ꯃꯤꯗꯨ ꯑꯗꯨ ꯃꯥ ꯊꯕꯛ ꯐꯝ ꯂꯧꯊꯣꯛꯏꯁꯦ ꯐꯠꯇꯕ ꯃꯤꯗꯨꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯃꯤꯃꯦ ꯍꯥꯏꯕꯩꯅꯦꯕ ꯂꯧꯊꯣꯛꯏꯁꯦ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯍꯖꯥꯖ ꯕꯤꯟ ꯌꯨꯁꯨꯐ ꯍꯥꯏꯔꯤꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯑꯃ ꯂꯥꯛꯏ ꯃꯥꯅ ꯐꯠꯇꯕ ꯊꯕꯛꯁꯤ ꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯁꯤ ꯁꯤꯒꯤꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯤꯖꯤꯛꯇꯪ ꯍꯦꯛ ꯑꯣꯟ ꯇꯩꯅꯕ ꯇꯧꯈꯤꯕꯁꯤ ꯑꯗꯨꯝ ꯀꯧꯈꯠꯂꯒ ꯍꯦꯛꯇ ꯊꯥꯡꯁꯤ ꯀꯛꯑ ꯍꯦꯛꯇ ꯍꯥꯠꯇꯣꯛꯄ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯥꯅ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦꯅꯦ ꯑꯣꯔꯗꯔꯁꯤ ꯇꯧꯈꯤꯕꯁꯤꯒꯤ ꯑꯣꯟ ꯇꯩꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯦꯛ ꯇꯧꯔꯨꯔꯦꯅꯦ ꯑꯗꯨꯗꯣ ꯍꯦꯛꯇ ꯀꯧꯔꯒ ꯍꯦꯛꯇ ꯍꯥꯠꯇꯣꯛꯄ ꯃꯤ ꯍꯥꯠꯄꯁꯤ ꯌꯥꯝ ꯐꯩꯌꯦꯕ ꯃꯥꯅ ꯃꯤꯁꯤ ꯍꯥꯠꯇꯔꯛꯇꯔꯤꯕ ꯑꯗꯣ ꯍꯥꯠꯂꯤꯁꯤꯁꯨ ꯀꯅꯥꯅꯣ ꯁꯍꯥꯕꯥꯏ ꯀꯤꯔꯥꯝꯁꯤꯡ जो अल्लाह की रसूल की मतमदा अल्लाह की रसूलबू उजहौबा अचौ अचौबा सहाबाई किराम से मयाम मान हत्खियबा अदो माना तौबा जुल्मा सि तौबसी हेंजल्लकपसिदा महोयगी खुनसिदा मखोय मीटिंग अम तौरे नोंमा तुमिन्ना अदो हायरिसि नुपा अमा हायरिबा अतोपा खुनदुदा लई हायरिबा मीसिना अल्लाहदा अमतंग मखुद थांगतलगा दुआ तौखिबसि हेक्ता अल्लाहना दुआ कबूल तौवेना हाय अदुनदि हायरिब नुपासि कौरुरगा तुमिन्ना हज्जाज बिन यूसुफ की मतंगदा दुआ तौहनसि मागी मंगोंदा बदुआ तौहनसि अदो मासी सिखिनिंगाइगी अमदि मंगोंदा अवा अना तानिंगाइ बदुआ तौहनसेना हायरगा अतोपा खुंदगी मीसि कौरुबनेबा पाउसि माना हाना फंग्रेबा तुमिन्ना मीसि कौरखरे हायबसि अदुना मीसिना महोयगी खुनसिदा यौसिल्लकपगा माना मी थारे मागी मनाई मैम थारे अदुदुगा हुजिकी हायरि मीसि माई मयुमदा हाना पुरएदना माई मयुमदा पुरअगा माना फजना मबुक थन्ना पिसरे मेहमान नी अखोयदि अखोयगी खुनदा लाकपा मेहमान नी अदुना मेहमान गी इकराम तौगदमी इज्जत तौगदमेन हायरगा मबुक थन्ना पिसथोएदना पिजबा लोयरगा मान हायरिसि नखोयना लाइसी अैगी इथक्ता बदुआ तौबा लाकपदि अै खंगी अदो हुजिक नखोयना अैना पिजबा चिंजाकसी चारमिना सिगी मतुंगददि नखोयना अैगी इथक्ता तौनिंगबा बदुआ तौरुरो नखोयना तौरिबा दुआसिंदो अल्लाहना कबूल सुक्तौ तौबिरोइदमी अदुना तौनिंगबा बदुआ तौरुरो सिने बहरसी अदुना करिगी माना हाय करियना अैना ngasi नखोयदा पिचखरिबा चिंजाकसिंगसे
haramgi paisa ngangtane ain hoi ngasi pichaksise do haramgi paisa charaga na khoigi dua Allah na kabul tawgadamte tawring ba tawro ai ki dire sine bhairi simana engoba kayam singraba maramdi Allah na karamba matamda dua kabul tawgani Allah na kari pami haibsisu khangi eba aduna amakhtang mana makhutsi hairiba mi sina amtang makhutsi thangatlaga Allah da haijab kanda Allah na amak phauba dua kabul oidabida manghandaba choba Allah wala do adugi dusu mana haram gi machin chinja khara picharaga tawningba tawruro hujikti nangi dua ngasi de Allah na kabul tawruro itamen hayeba adu sigi sida ek to wari yamne ba sigi si wari sida aseng bthokhi wari ni tawutaba aikhoisu kari khangjan ba yai hai matamda kari gumba aikhoina chari ba chinjak sina sengdaba taraba aikhoin chari chinjak sina hek sengdaba taragadi aikhoina tawriba amal ibadat Allah gi manakta kabul oiraroi namaz soliba ruja heliba tasbih chadiba khudik maksingse amma fawba Allah gi manakta kabul oiroi aikhoin chari chinjak si sengdaba taragadi du chinjak sengdaba hairisi senthoi charaga lakpa paisa do adu khakta natte ba sengdaba hairisi aikhoigi chinjak si sengdaningai gi maramdi mayam ama laige aran mafamdagi tala uba paisa samna hairabda शरीयत न यादबा जैसे कि फोर गुली कारबार तौरीबा योलिबसे शरीयत न सिगी योनबगी अयाब पीबा नत्तेबा शरीयत नतना सरकार की सो अयाब लैते नत्रने शरीयत न सुसिगी अयाब पीते कनागुंबा मीमना फोर गुली योले अदुदगी माना तालकपा पैसादो अदुगी पैसादुना चारगा नमाज सोली अमल तौरीबा अल्लाह मनाक्ता अदुगी अमल दु यौरोयबा मरमदि मान चारिब चिंजाकतु सेंगदमिना अदुमै तौदना मिंगोंदगी पैसा हत्लगा नत्र मिंगोंदगी हुरालुरगा मिंगोंदगी अमा तौरुरगा हाइबदि जो भी अरानब मैकैदगी लाइबा पैसा नुंसासे सिगिसि चारा थागा अमल इबादत तौरसु अदुगी अमल इबादत तो अल्लाह की मनाक्ते यौरोय अचौबा अल्लाह वाला महाकना अमतंग मखुद थांगतपा कांदा अल्लाह ना कबूल तौबीदनिंगाई लैत्रबा अदुगुंबा मीदो अदुदु फौबदा अमतंग हिजाज भी सुपना खंगदबिद मा होइदि खंगबनते बाइन चार से हराम ने हाइबसे अदु खंगदना बिचखिबदो अदुदा फौबदा दुआ कबूल ओइरोय हाइरिमे अदुदि अखोइना चारि सिंगसिदसु यामना चेक्सनबा दरकार ओयबा मरमदि अइना चारिबा चिंजाकसि सिदगी अखोइगी हक्चांगदे ई पोगाअगा अदुदुना अइ पंगल ओइरगनेबा अइना अमल इबादत तौरिसे दु चारिबा चिंजाकसिमक सेंगद्रगदि अइगी हक्चांगदे चेलिबे ईसिसु सेंगरोयबा अदुदि करमैना अइना अमल इबादत तौबदा अल्लाह मनाक्ते कबूल ओइगनी अदुना यारिबम खोय अरानबनी अफत्तबनी हाइबा मफमसि सिगिसिदगी लापना लैबा जैसे कि बहुत की मतम दा बहुत की पैसा एल बहुत की पैसा से बहुत की सेन थुम से चाबा हराम ने हाइबा बिल्कुल हराम ने अदो अखोइदी पैसा फंगियन चाथोएबा अदुगा अमल इबादत तौरिमेबा खुना बगुम ओइदुरमेबा अखोइना सजदा तौरसु नमाज सोलसु ngसाइगी अइन चाखरिबा हरामगी चिंजाकतु ओइबनिना दुना चिंजाकता अहानबा कनबा अखोइ असेंगबा चिंजाक अल्लाह ना अइगी लाइबक्ता तमखिबा चिंजाक जो अइगी फंगफम थोकपदो अदुगी दुदि अइ सुक्सोय सोइदना फंगनेबा फंगिबसि अइना कराइरोमदैगी पुराअगा फंगिनो हाइबदो अदुदनेबा डिपेंड तौदोरसे फंगबदी फंगनेबा अइगी लाइबक्ता तमखरिबसि अइना अइगी लाइबक्ता तमखरिबा पोततो लोइना अइना दुनियादा चाद्रि फौबा अदुदु फंगद्रि फौबा अइगिसु सिरोयबा हाय नद्रने कनागुम मी अमे एक्सीडेंट तौरगा नत्रगा सिबदै के हिंगकपसि मा चेंग लैरिबगी हिंगइमेन हाय नद्रो वहाइददि हाइरेबा मा चेंग लैरिबैनिना म्यूज कया कया थाजरुद्रबा सिरोबा कयासु दुम हिंगला इयबा अदो अखोइगी चिन्ना हाइनेबा चेंग लैरिबैनि मा हिंगे इसेना अदुगुम्बददि चेंग लैरिबैनेन हाइरियबा अदुदि अखोइना हिंगगा लैरिबा मतमसिदसु अखोइगी चिंजाकी चानिंगाइगी थकनिंगाइगी चिंजाकी जिमासे अल्लाहना लौखरबनेबा
ꯑꯩꯈꯣꯏꯗ ꯑꯜꯂꯥꯍꯅ ꯄꯤꯒꯗꯧꯔꯤꯃꯦꯕ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯕꯗꯣ ꯑꯩꯉꯣꯟꯗ ꯑꯜꯂꯥꯍꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝꯅ ꯄꯥꯏꯌꯣꯅ ꯇꯝꯃꯝꯃꯦ ꯑꯩ ꯑꯗꯨꯝ ꯄꯥꯏꯒꯅꯦꯕ ꯄꯥꯏꯒꯅꯣꯅ ꯇꯝꯃꯝꯃꯦ ꯑꯗꯨꯝ ꯄꯥꯏꯔꯣꯏꯕ ꯑꯗꯨꯕꯨ ꯄꯥꯏꯒꯗꯧꯔꯤꯕ ꯅꯠꯇ꯭ꯔꯒ ꯆꯥꯒꯗꯧꯔꯤꯕ ꯊꯛꯀꯗꯧꯔꯤꯕ ꯄꯣꯠꯁꯤ ꯑꯩꯅ ꯇꯥꯜꯂꯨꯔꯤꯕ ꯑꯩꯁꯤ ꯁꯤꯁꯤꯒꯤ ꯑꯩꯒꯤ ꯁꯤꯟꯐꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯅꯦꯕ ꯐꯦꯁꯂꯥ ꯇꯧꯗꯧꯔꯤꯁꯦ ꯑꯩꯅ ꯑꯆꯨꯝꯕ ꯃꯐꯝꯗ ꯍꯣꯠꯅꯔꯒ ꯑꯆꯨꯝꯕ ꯃꯐꯝꯗꯩ ꯇꯥꯟꯕ ꯇꯥꯔꯦ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯃꯤꯕ ꯄꯣꯠꯇꯣ ꯑꯗꯨ ꯐꯥꯎꯕ ꯑꯩ ꯐꯪꯒꯅꯤ ꯀꯔꯤ ꯑꯆꯨꯝꯕ ꯄꯩꯁꯥ ꯑꯣꯏꯅ ꯑꯩꯅ ꯑꯔꯥꯟꯕ ꯃꯐꯝꯗ ꯆꯠꯂꯒ ꯑꯔꯥꯟꯕ ꯃꯐꯝꯗ ꯇꯥꯜꯂꯨꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯇꯥꯜꯂꯨꯔꯤꯕ ꯄꯩꯁꯥꯗꯨ ꯑꯔꯥꯟꯕꯔꯣꯝꯗꯩ ꯂꯥꯛꯀꯗꯧꯔꯤꯕꯅꯤꯅ ꯑꯩꯉꯣꯟꯗ ꯐꯪꯒꯗꯧꯔꯤꯕ ꯄꯩꯁꯥꯗꯨꯗꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯁꯨꯐꯪ ꯐꯪꯉꯣꯏ ꯐꯪꯒꯗꯧꯔꯤꯕ ꯑꯩꯉꯣꯟꯗ ꯂꯩꯒꯗꯧꯔꯤꯕ ꯇꯥꯔꯒꯦꯠꯇꯨ ꯌꯧꯐꯧꯗꯤ ꯂꯩꯒꯅꯤ ꯇꯧꯕꯇꯕꯨ ꯑꯩꯅ ꯑꯔꯥꯟꯕ ꯃꯐꯝꯗꯩ ꯇꯥꯟꯕꯅꯤꯅ ꯑꯔꯥꯟꯕ ꯄꯩꯁꯥ ꯑꯣꯏꯅ ꯂꯩꯒꯅꯦꯕ ꯑꯩꯉꯣꯟꯗ ꯄꯤꯕꯗꯤ ꯑꯜꯂꯥꯍꯅ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯄꯤꯒꯅꯦꯕ ꯇꯧꯕꯇꯕꯨ ꯑꯩꯅ इख्तियार तौरीबा अइना तौरीबा थबक्तुई मतुंग इन्ना अइगोंदा पैसादु लाकदौरिमेबा अदुना ख्वाइगी अहानबा दरकार ओइरिसि अइगी चारिबा चिंजाकसि सेंहनबा चिंजाकसिबु सेंबा तारगदि अल्लाहना अइगी पुंसीदा बरकत लैहनगनी अना अयेक्तगी लापना थंबीगनी अदुदगी अइना तौरीबा अमल इबादत से खरत ओइरसु अल्लाहना कबूल तौबीगनेबा अदुदगी अइगोंदा लैरिबा पैसासिसु अल्लाहना बरकत लैहनगनेबा बरकत लैबा हाइबगा बरकत लैतबगा हाइबगसे खेनैयबा यामना मरमदि करिगुंबा सेनफम अमदा अल्लाहना बरकत यौहनग्रबा पैसासे सिगिसि मतम खुदिंगमक्ता अचुम्बा मफमदा सिजिनहनगनेबा अमदि अइगोंदा अइसि समना हाइबदा अइ थामदा लुपा लिसिंग हुम्फु हुमद्रा तालेबा तौबतब अरानबा मफमदगी तालेबा अदो लिसिंग हुम्फु हुमद्रासे अइगोंदा लाकनी अमसुंग चखिबदा अइ खंगहौरोयबा कराइदा लोइख्रिमो काइनिमैन तौख्रिमो खंगहौरोयबा पैसादुदी चखिनी लाकनी चखिनी अदुगा कराइरोमदा लोइख्रिमो इखंग खंगहौदना लोइखिनेबा मथोंगरमता खंगहौरो हाइबदि हाइरिबा पैसादुगी सिनगाइरेना कानबा थबक अमफौबा अइ तौबा नंगहौरोयबा अदु करिगिनो हाइरि पैसादुदा बरकत लैतबैनेबा अरानबा मफमदै लाकपा पैसादि बरकत लैरोयबा दुगा अचुम्बा मफमदगी लाकपा पैसासिदि लिसिंग 10 तोरसु लिसिंग 5 तोरसु लाइबा पैसादु अदुदुनाने अइगी पुंसीदसु कानबा मयाम पीगनी हाइबदि अइसि सुम कल्लगा लैरम्मिसि हुजिक नाहक लैरगा अनाबा अचौबम थुंगे खल्लोने थवाइदि कंदबा यादमिना पुब्रा हनब्रा इन डॉक्टरदा चेनगनेबा नत्रा लिसिंग 30 निफु यांखै चंहनखरनी अल्लाहना अदो ngसाइगी अइगोंदा लाख्रिबा अनाबदो अदुना मरम ओइरगा अइगोंदा लैरम्बा पैसादो चंगखरे लोइखरेबा अदो अइना अचुम्बा मफमदै तालगदि अदुगुम्बा आफतसि सिदगी अल्लाहना कनबीखरनी अहानबदि अदुगुम्बा अना एक लाकदबा अदुगुम्बा सिंगदुदगी अल्लाहना अइबु काइथोकपिरनी अदो इतारगदि अइगी लैरिबा खरदुना अइगी चाबा थकपा अफबा मफमदा अइगी कानगदा मफमदा अल्लाहना सिजिनहल्लनी अदुनेबा बरकत लैबा हारसे अदुना अइखोइगी इमुंग मनुंगदा पुजल्लइबा पैसासि सिगिसु अइखोइगी नुपासिंगना पुजल्लइसिदसु हंगदमी थीगदमेबा करम्बा मफमदै पुरा इमो कनादै पुरा इमो कराइदै पुरा इमो हाइबना चिंबसे अइखोइना हंगथीबा तारगदि अइखोइ चारिसिदा चिंजाकसिदा करम्मैना चंगख्रिमोइसि खंगनेबा अइखोइदि नंग पुरुगेरा हुरालुगेरा तोरिंगबा तौ पुजल्लक्तब यारोइ हाइबिदो अदुदि पुजल्लखिनी चाखिनी तौबतबु हयेंग अल्लाह मनाक्ता अइखोइदि खल्लगा कयामत की नुमिसिदा इस अइखोइदि अमल इबादत तौख्रिम मयामदो अइना कुउ खुनाइ नाबा कोइ सोनख्रिम नमाज तोना चटलगा आदि यौकांदना अमता लेरमदे जीरो ओइ लेरमे करिनोने अइना सोनख्रिम नमाज तुना कराइनो अइना पीख्रिम सदकादुना कराइनो अइना तौख्रिबा अमल इबादत मयामदो कराइनो थीरु कांददि अमभोबा अल्लाह मनाक यौदबा ओइरमबनेबा करिगिरोना हंगु मतमदा नंगना चिंजाक चुमना चादमिना अदुगे अमल इबादत तु मफमदो दुम लिहौरे अइना यौरक्ते हाइरने अदो फरे अदुदि अइ अमका हल्ला चटलगा अफबा तौरोगा लाके हाइबे यागद्रो जो अमक्तंग चंगखिबा मीसी कबरदगी ngasi फौबदा हौगतलगा लाए हाइबदि अमफौ थेंगनरमखिरोयबा हाइबदि मिपुम खुदिंगमक लोइनमक हाइगनेबा अल्लाहना कबर मनुंगसिदा मीसी थांगथरेदना थांगथरबा मतुंगसि सिगिसिदा फुंबला अम्मिबा मीसिंगसिना खोंगाप निफु
ꯆꯠꯅꯈ꯭ꯔ ꯃꯇꯨꯡꯁꯤ ꯑꯔꯣꯏꯕ ꯃꯤꯗꯣ ꯑꯗꯨꯗꯨꯅ ꯆꯠꯈꯤꯕꯁꯤ ꯆꯠꯈꯤꯕꯒ ꯐꯔꯤꯁꯇꯥ ꯂꯥꯛꯑꯅꯤ ꯍꯧꯒꯠꯂꯣꯅ ꯍꯧꯒꯠꯍꯜꯂꯅꯤ ꯑꯗꯣ ꯍꯧꯒꯠꯍꯜꯂꯒ ꯃꯉꯣꯟꯗ ꯑꯇꯩ ꯃꯌꯥꯝ ꯑꯃ ꯍꯪꯉꯨꯗꯕ ꯅꯠꯇꯦꯕ ꯋꯥꯍꯪ ꯑꯍꯨꯝ ꯈꯛꯇꯅꯦꯕ ꯍꯪꯒꯗꯧꯔꯤꯁꯦ ꯐꯔꯤꯁꯇꯥꯁꯤꯅ ꯋꯥꯍꯪ ꯑꯍꯨꯝꯁꯤ ꯁꯤꯒꯤꯁꯤꯗ ꯂꯣꯏꯅꯃꯛꯁꯨ ꯅꯪ ꯅꯃꯥꯖ ꯁꯣꯜꯂꯛꯄ꯭ꯔꯥ ꯔꯨꯖꯥ ꯍꯦꯜꯂꯛꯄ꯭ꯔꯥ ꯍꯖ ꯇꯧꯔꯛꯄ꯭ꯔꯥ ꯃꯤꯉꯣꯟꯗ ꯁꯗꯀꯥ ꯄꯤꯔꯛꯄ꯭ꯔꯥ ꯖꯀꯥꯠ ꯄꯤꯔꯛꯄ꯭ꯔꯥ ꯀꯔꯤ ꯆꯥꯔꯛꯏꯃꯣ ꯀꯔꯤ ꯇꯧꯔꯤꯃꯣ ꯀꯕꯔ ꯃꯅꯨꯡꯗ ꯑꯃ ꯐꯥꯎꯕ ꯍꯪꯉꯣꯏꯕ ꯋꯥꯍꯪ ꯑꯍꯨꯝ ꯈꯛꯇꯅꯦꯕ ꯍꯪꯒꯗꯧꯔꯤꯁꯤ ꯍꯪꯒꯗꯧꯔꯤꯕ ꯋꯥꯍꯪ ꯑꯍꯨꯝꯁꯤ ꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯤ ꯄꯤꯒꯗꯧꯔꯤꯁꯤ ꯀꯅꯥꯅ ꯄꯤꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯗꯨꯅꯤꯌꯥꯗ ꯂꯩꯔꯤꯉꯩꯗ ꯑꯩꯅ ꯇꯧꯍꯧꯕ ꯑꯐꯕ ꯊꯕꯛ ꯑꯃꯜꯁꯤꯡꯗꯨ ꯑꯗꯨꯗꯨꯅꯅꯦꯕ ꯄꯥꯎꯈꯨꯝ ꯄꯤꯒꯗꯧꯔꯤꯁꯦ ꯑꯩꯒꯤ ꯆꯤꯟꯁꯤꯗꯤ ꯁꯤꯔꯝꯗꯥꯏ ꯌꯧꯕ ꯀꯥꯟꯗ ꯂꯣꯟꯖꯟꯈ꯭ꯔꯃꯦ ꯁꯤꯔꯝꯗꯥꯏꯗꯤ ꯍꯧꯅ ꯑꯩ ꯆꯤꯟꯁꯤ ꯂꯣꯟꯈ꯭ꯔꯗꯝꯃꯦꯕ ꯁꯣ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯟꯈꯤꯅꯤ ꯍꯥꯏ ꯃꯇꯝꯗ ꯑꯩꯒꯤ ꯊꯋꯥꯏ ꯂꯧꯕ ꯂꯥꯛꯄ ꯐꯔꯤꯁꯇꯥꯁꯤ ꯁꯤꯒꯤꯁꯤ ꯍꯦꯛ ꯑꯩꯅ ꯎꯈꯤꯕ ꯃꯤꯀꯨꯞꯇꯣ ꯑꯗꯨꯗꯒꯤ ꯑꯩ ꯀꯔꯤꯝ ꯍꯥꯏꯕ ꯉꯝꯃꯔꯣꯏꯕ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯤ ꯎꯗꯕꯤꯗ ꯇꯧꯔꯁꯨ ꯑꯔꯣꯠꯄꯗ ꯇꯧꯔꯁꯨ ꯑꯐꯣꯡꯕꯗ ꯇꯧꯔꯁꯨ ꯑꯩꯒꯤ ꯆꯤꯟꯁꯤꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯔꯒ ꯑꯩ ꯉꯝꯅꯤꯡꯉꯥꯏꯒꯤ ꯆꯦꯟꯕ ꯉꯝꯃꯤꯑꯕ ꯑꯗꯣ ꯑꯩꯅ ꯍꯦꯛ ꯊꯋꯥꯏ ꯂꯧꯕ ꯂꯥꯛꯄ ꯐꯔꯤꯁꯇꯥꯁꯤ ꯎꯈꯤꯕꯗꯒꯤꯗꯤ ꯑꯩꯒꯤ ꯆꯤꯟꯁꯤ ꯂꯣꯟꯖꯟꯈ꯭ꯔꯗꯝꯃꯦꯕ ꯀꯔꯤꯝꯇ ꯑꯩꯅ ꯍꯥꯏꯕ ꯉꯝꯃꯔꯣꯏꯗꯝꯃꯦꯕ ꯑꯗꯨꯅꯤ ꯁꯀꯔꯥꯠꯀꯤ ꯃꯇꯝ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯅꯝꯗꯅ ꯏꯃꯥꯟ ꯄꯨꯔꯛꯑꯦ ꯈꯜꯂꯣꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯒꯤ ꯏꯃꯥꯟꯗꯨ ꯀꯕꯨꯜ ꯑꯣꯏꯔꯣꯏꯕ ꯀꯕꯨꯜ ꯑꯣꯏꯔꯣꯏ ꯍꯥꯏꯕꯗꯤ ꯃꯃꯥꯡꯗ ꯃꯥꯅ ꯀꯔꯤꯝ ꯐꯥꯎꯕ ꯎꯗ꯭ꯔꯤꯉꯩꯗ ꯒꯩꯕꯇ ꯏꯃꯥꯟ ꯄꯨꯔꯛꯄ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯜꯂꯥꯍꯕꯨ ꯎꯕ ꯅꯠꯇꯦꯕ ꯔꯁꯨꯜ ꯎꯍꯧꯕ ꯅꯠꯇꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯜꯂꯥꯍ ꯂꯩ ꯔꯁꯨꯜ ꯂꯩ ꯍꯥꯏꯕꯗ ꯏꯃꯥꯟ ꯄꯨꯔꯛꯏꯃꯦꯕ ꯅꯠꯇ꯭ꯔꯅꯦ ꯑꯗꯨ ꯁꯤ ꯅꯠꯇꯕꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯁꯤꯔꯝꯗꯥꯏ ꯃꯇꯝ ꯌꯧꯔꯛꯑꯦ ꯁꯤꯔꯝꯗꯥꯏ ꯃꯇꯝ ꯌꯧꯔꯛꯄꯁꯤꯗꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯂꯩꯔꯤꯁꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯅꯨꯡꯁꯤꯠ ꯁꯤꯠꯂꯤ ꯍꯥꯏꯕꯗꯤ ꯈꯪꯉꯦꯕ ꯅꯨꯡꯁꯤꯠꯁꯤꯅ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯏꯪꯕ ꯐꯥꯎꯍꯜꯂꯛꯄ ꯅꯠꯇ꯭ꯔ ꯑꯁꯥ ꯐꯥꯎꯍꯜꯂꯀꯥꯟꯗ ꯅꯨꯡꯁꯤꯠ ꯁꯤꯠꯂꯤ ꯍꯥꯏꯕ ꯈꯪ ꯅꯨꯡꯁꯤꯠ ꯎꯕ ꯐꯪꯗꯦꯕ ꯐꯔꯤꯁꯇꯥ ꯂꯩ ꯍꯥꯏꯕ ꯊꯥꯖꯩꯕ ꯐꯔꯤꯁꯇꯥ ꯑꯩꯈꯣꯏꯒꯤ ꯃꯤꯠꯅ ꯎꯗꯦꯕ ꯅꯠꯇ꯭ꯔꯅꯦ ꯂꯥꯏ ꯇꯤꯟ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯊꯥꯖꯩꯌꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯠꯅꯗꯤ ꯎꯕ ꯐꯪꯗꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯗꯨꯅꯤꯌꯥꯒꯤ ꯃꯤꯠꯁꯤ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏꯗ ꯗꯨꯅꯤꯌꯥꯗ ꯄꯤꯔꯛꯏꯕ ꯃꯤꯠꯁꯤ ꯁꯤꯒꯤꯁꯤꯗꯗꯤ ꯄꯔꯗꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯑꯕ ꯖꯣ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯗꯕ ꯒꯩꯕꯀꯤ ꯄꯣꯠꯁꯤ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏ ꯑꯝꯇ ꯎꯕ ꯐꯪꯗꯦꯕ ꯑꯗꯨ ꯁꯤ ꯎꯍꯟꯗꯕꯤꯗ ꯑꯜꯂꯥꯍꯅ ꯄꯤꯔꯛꯏꯕ ꯑꯩꯈꯣꯏꯗ ꯅꯤꯁꯥꯅꯤ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯁꯤꯡꯁꯤ ꯌꯦꯡꯉꯒ ꯑꯜꯂꯥꯍꯗ ꯏꯃꯥꯟ ꯄꯨꯔꯛꯅꯤꯉꯥꯏꯒꯤꯅꯦꯕ ꯂꯣꯏꯅꯃꯛ ꯎꯔꯕ ꯈꯪꯉ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯏꯃꯥꯟ ꯄꯨꯔꯛꯑꯒ ꯑꯜꯂꯥꯍꯒꯤ ꯏꯕꯥꯗꯠ ꯇꯧꯗꯨꯗꯤ ꯀꯣꯏ ꯀꯃꯥꯜ ꯅꯠꯇꯦꯕ ꯑꯗꯨꯗꯤ ꯈꯪꯉꯃꯤꯅ ꯁꯣꯏꯗ꯭ꯔꯦ ꯈꯪꯉꯀꯥꯟꯗ ꯇꯧꯕꯅꯦꯕ ꯑꯗꯨ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏꯗ ꯏꯈꯇꯤꯌꯥꯔ ꯄꯤꯔꯤꯕ ꯇꯧꯕꯒꯤ ꯇꯧꯔꯁꯨ ꯇꯧꯗꯕꯁꯨ ꯑꯅꯤꯃꯛ ꯄꯤꯔꯤꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯑꯜꯂꯥꯍꯒꯤꯗꯃꯛꯇꯅꯦ ꯇꯧꯕꯗꯣ ꯑꯗꯨꯅꯦꯕ ꯑꯜꯂꯥꯍꯅ ꯄꯥꯝꯒꯗꯧꯔꯤꯁꯤꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯁꯤꯗ ꯄꯔꯗꯥ ꯈꯜꯂꯤꯑꯕ ꯎꯗꯦꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯔꯗꯥꯁꯤ ꯁꯤꯔꯝꯗꯥꯏ ꯃꯇꯝꯗꯗꯤ ꯑꯜꯂꯥꯍꯅ ꯍꯥꯡꯗꯣꯛꯈ꯭ꯔꯅꯦꯕ ꯃꯇꯝꯗꯨꯗ ꯑꯩ ꯂꯥꯏ ꯇꯤꯟꯁꯤꯁꯨ ꯎꯕ ꯐꯪꯉꯛꯑꯅꯤ ꯑꯗꯨꯗꯒꯤ ꯐꯔꯤꯁꯇꯥꯁꯨ ꯎꯕ ꯐꯪꯉꯛꯑꯅꯦꯕ ꯑꯩꯅ ꯑꯗꯨ ꯎꯕ ꯐꯪꯉꯕ ꯃꯇꯨꯡꯗ ꯏꯁꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦꯅ ꯍꯥꯏꯔꯒ ꯑꯩꯅ ꯏꯃꯥꯟ ꯄꯨꯔꯛꯀꯦꯅ ꯀꯂꯤꯃꯥ ꯁꯣꯜꯂꯨꯔꯁꯨ ꯑꯗꯨꯗꯣ ꯑꯜꯂꯥꯍꯅ ꯂꯧꯔꯔꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯔꯝꯗꯥꯏ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯁꯤꯔꯝꯗꯥꯏ ꯃꯇꯝ ꯌꯧꯔꯛꯑꯀꯥꯟꯗ ꯁꯤꯔꯝꯗꯥꯏꯒꯤ ꯃꯇꯝꯁꯤ ꯁꯤꯒꯤꯁꯤꯗ ꯃꯥꯅ ꯍꯥꯏꯔꯦꯅꯦ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯂꯝꯁꯪꯁꯤꯗꯒꯤ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯒꯤ ꯃꯤꯁꯤꯡꯗꯨꯗ ꯑꯩꯅ ꯑꯗꯨꯛ ꯄꯤꯊꯣꯛꯈ꯭ꯔꯃꯦꯅ ꯍꯥꯏꯔꯛꯑꯦꯅꯦ ꯁꯤꯔꯝꯗꯥꯏꯗ ꯁꯔꯦꯠ ꯍꯥꯏꯔꯁꯤ ꯋꯥ ꯂꯧꯗꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯥꯅ ꯍꯥꯏꯅꯤꯡꯕꯗꯨ ꯍꯥꯏꯅꯤꯡ ꯍꯥꯏꯖꯅꯤ ꯂꯧꯒꯅꯣꯅ ꯂꯧꯗꯦꯕ ꯃꯥꯒꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯃꯄꯥꯗꯨ ꯃꯥꯅ ꯇꯥꯟꯁꯤꯜꯂꯒ ꯊꯔꯝꯃꯤꯃꯦꯕ ꯑꯗꯨꯕꯨ ꯃꯥꯅ ꯃꯄꯥꯡꯒꯜ ꯀꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯇꯧꯕ ꯌꯥꯕ ꯄꯣꯠꯁꯤꯡꯗꯣ ꯑꯗꯨꯗꯅ ꯑꯝꯇ ꯇꯧꯗꯕꯤꯗ ꯑꯩꯒꯤꯅ ꯈꯣꯠꯆꯜꯂꯒ ꯊꯝꯍꯧꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯤꯔꯝꯗꯥꯏ ꯑꯣꯏꯔꯛꯑꯀꯥꯟꯗ ꯀꯔꯤꯝꯇ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯕ ꯍꯥꯏꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯔꯅꯦꯅ ꯈꯪꯉꯛꯄ ꯃꯇꯝꯗꯨꯗ ꯑꯩ ꯑꯗꯨꯛꯀꯤꯗꯣ ꯑꯩ ꯃꯁꯤꯠꯇ ꯄꯤꯊꯣꯛꯑꯦ ꯑꯗꯨꯛꯅ ꯂꯩꯇ ꯂꯥꯏꯔꯗ ꯄꯤꯊꯣꯛꯑꯦ ꯑꯩꯒꯤ ꯃꯥꯟ ꯁꯔꯨꯡꯈꯣꯏ ꯑꯩ ꯂꯣꯏꯅ ꯌꯦꯟꯊꯣꯛꯑꯦ ꯃꯌꯥꯝꯗ ꯄꯤꯊꯣꯛꯈꯣ ꯑꯩ ꯁꯤꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯅ ꯍꯥꯏꯔꯝꯃꯦꯅꯦ ꯁꯔꯦꯠ ꯍꯥꯏꯔꯁꯤ ꯃꯋꯥ ꯂꯧꯗꯦ ꯃꯥꯅ ꯀꯜꯂꯤꯉꯩꯗ ꯍꯥꯏꯔꯝꯕ ꯅꯠꯇꯕꯅꯤꯅ ꯃꯥꯅ ꯍꯥꯏꯕꯗꯨ ꯂꯧꯗꯦ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤꯕ ꯋꯥꯗꯨ ꯆꯠꯂꯔꯣꯏꯕ ꯃꯆꯥꯁꯤꯡꯒꯤ ꯑꯣꯏꯒꯅꯦꯕ ꯑꯗꯨꯗꯤ ꯁꯤꯔꯝꯗꯥꯏ ꯃꯇꯝꯗꯒꯤ ꯍꯧꯅ ꯗꯨꯅꯤꯌꯥꯗ ꯂꯩꯅ ꯑꯩꯒꯤ ꯋꯥ ꯆꯠꯍꯟꯗ꯭ꯔꯃꯦꯕ ꯁꯔꯤꯌꯠꯅꯁꯨ ꯗꯨꯅꯤꯌꯥꯒꯤ ꯃꯤꯅꯁꯨ ꯁꯤꯔꯝꯗꯥꯏ ꯃꯇꯝꯗ ꯍꯥꯏꯔꯝꯕ ꯋꯥꯁꯤ ꯆꯠꯇ꯭ꯔꯃꯦꯕ ꯑꯗꯨ ꯉꯁꯥꯏꯒꯤ ꯁꯤꯔꯝꯗꯥꯏ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯑꯄꯥꯝꯕ ꯂꯧꯊꯣꯛꯈ꯭ꯔꯅꯤ ꯑꯩꯒꯤ ꯋꯥ ꯆꯠꯍꯜꯂꯛꯑꯔꯣꯏ ꯑꯩꯒꯤ ꯆꯤꯟ ꯁꯣ ꯂꯣꯟꯁꯤꯟꯈ꯭ꯔꯅꯤ ꯑꯗꯨ ꯀꯕꯔꯗ ꯆꯪꯕ ꯃꯇꯝꯗ ꯀꯕꯔꯒꯤ
ꯐꯔꯤꯁꯇꯥꯅ ꯍꯪꯒꯗꯧꯔꯤꯕ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯤꯁꯨ ꯀꯔꯤꯅ ꯄꯤꯒꯅꯤ ꯑꯩꯅ ꯇꯧꯈ꯭ꯔꯤꯕ ꯑꯐꯕ ꯅꯠꯇ꯭ꯔꯒ ꯑꯐꯠꯇꯕ ꯑꯃꯜ 이바ꯗꯠꯇꯨꯅꯅꯦꯕ ꯋꯥꯍꯪ ꯑꯍꯨꯝꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯩꯅ ꯆꯤꯡꯐꯥ ꯄꯨꯔꯒ ꯆꯠꯂꯁꯨ ꯑꯩꯅ ꯈꯨꯝꯕ ꯉꯝꯃꯣꯏꯕ ꯑꯩꯅ ꯑꯐꯠꯇꯕ ꯑꯃꯜ ꯇꯧꯔ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯀꯕꯔꯁꯤꯗ ꯆꯪꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯀꯕꯔꯁꯤꯅ ꯍꯥꯏꯗꯧꯔꯃꯦꯕ ꯀꯕꯔꯁꯤꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯤꯁꯤ ꯁꯤꯒꯤꯁꯤꯗ ꯍꯥꯏꯗꯧꯔꯤꯁꯤ ꯑꯐꯕ ꯃꯤ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯏꯊꯛꯇ ꯆꯠꯂꯝꯃꯤꯕ ꯃꯤꯁꯤꯡꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯄꯥꯝꯕ ꯃꯤꯁꯤ ꯅꯪꯅꯤ ꯑꯗꯨ ꯉꯁꯤ ꯅꯪ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯑꯃꯤꯅ ꯑꯩꯅ ꯇꯧꯕꯗꯨ ꯌꯦꯡꯉꯣꯅ ꯍꯥꯏꯔꯒ ꯀꯕꯔꯁꯤ ꯃꯤꯠꯅ ꯎꯔꯤꯕ ꯂꯣꯏꯅ ꯂꯥꯞꯊꯣꯛꯈꯤꯗꯦ ꯑꯗꯒꯤ ꯑꯐꯠꯇꯕ ꯃꯤꯁꯤ ꯐꯨꯝꯃꯛꯄ ꯃꯇꯝꯗ ꯀꯕꯔꯁꯤꯅ ꯍꯥꯏꯒꯅꯤ ꯑꯩꯒꯤ ꯏꯊꯛꯇ ꯆꯠꯂꯝꯃꯤꯕ ꯃꯤꯁꯤꯡꯁꯤꯗꯒꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯗꯕ ꯄꯥꯝꯗꯕ ꯃꯤꯁꯤ ꯅꯪꯅꯤ ꯑꯗꯨ ꯉꯁꯤ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯑꯃꯤꯅ ꯑꯩꯅ ꯇꯧꯕ ꯌꯦꯡꯉꯣꯅ ꯍꯥꯏꯔꯒ ꯀꯕꯔꯁꯤꯅ ꯆꯞꯆꯤꯜꯂꯛꯑꯒ ꯃꯤꯁꯤ ꯁꯨꯃꯥꯏꯅ ꯆꯞꯆꯟꯕ ꯀꯥꯟꯗ ꯂꯣꯏ ꯁꯨꯃꯥꯏꯅ ꯀꯥꯔꯟ ꯇꯥꯕ ꯃꯣꯏ ꯆꯞꯊꯦꯛꯀꯅꯤ ꯑꯗꯨꯗꯒꯤꯅꯦꯕ ꯐꯔꯤꯁꯇꯥ ꯂꯥꯛꯑꯒ ꯃꯉꯣꯟꯗ ꯍꯪꯒꯅꯤ ꯋꯥꯍꯪ ꯃꯥꯅ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯇꯝꯗꯨꯗ ꯃꯥ ꯍꯔꯥꯎꯗꯅꯅꯦ ꯍꯥꯏꯒꯅꯦꯕ ꯏꯁ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯗ ꯑꯩ ꯁꯤꯒꯤ ꯍꯔꯥꯎ ꯄꯥꯎꯁꯤ ꯑꯝꯇ ꯇꯝꯃꯝꯃꯨꯒꯦ ꯉꯥꯏꯍꯥꯛꯇ ꯑꯩ ꯆꯠꯂꯨꯒꯦ ꯍꯥꯏꯒꯅꯤ ꯑꯐꯕ ꯑꯣꯏꯔꯕ ꯃꯥꯒꯤ ꯒꯨꯅꯥ ꯀꯣꯛꯄꯤꯈ꯭ꯔꯕ ꯑꯃꯗꯤ ꯃꯥꯕꯨ ꯖꯟꯅꯇꯤ ꯑꯣꯏꯕꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯐꯪꯉꯕ ꯃꯇꯝꯗꯣ ꯑꯗꯨꯗꯁꯨ ꯑꯩ ꯑꯃꯨꯛꯇ ꯅꯍꯥꯛ ꯆꯠꯂꯨꯈꯤꯒꯦ ꯑꯩ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯗ ꯄꯥꯎ ꯇꯝꯃꯝꯃꯨꯈꯤꯒꯦ ꯍꯥꯏꯒꯅꯤ ꯑꯗꯨꯗꯁꯨ ꯆꯠꯍꯜꯂꯔꯣꯏ ꯆꯠꯍꯟꯗꯕꯩ ꯅꯠꯇ꯭ꯔꯣ ꯂꯥꯛꯇ꯭ꯔꯤꯁꯤ ꯆꯠꯍꯟꯕ ꯑꯣꯏꯔꯗꯤ ꯉꯁꯤ ꯆꯠꯈꯤꯕ ꯐꯨꯕꯝꯃꯒ ꯄꯥꯏꯅ ꯆꯦꯜꯂꯛꯑꯒ ꯏꯃꯥ ꯑꯩ ꯁꯨꯃꯥꯏꯅ ꯐꯔꯤꯁꯇꯥꯅ ꯍꯥꯏꯔꯛꯑꯦꯅ ꯍꯥꯏꯔꯝꯃ ꯑꯃ ꯆꯦꯟꯈ꯭ꯔꯗꯤ ꯈꯪꯅꯔꯣꯏꯗ꯭ꯔꯣ ꯆꯦꯜꯂꯛꯑꯕꯗꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯍꯟꯒꯦ ꯍꯥꯏꯕꯗꯤ ꯆꯠꯂꯨꯒꯦ ꯍꯥꯏꯕꯗꯤ ꯑꯐꯕ ꯃꯤꯗꯨꯁꯨ ꯑꯐꯕ ꯑꯣꯏꯔ ꯃꯇꯨꯡꯗꯁꯨ ꯑꯩ ꯑꯃꯈꯛꯇ ꯆꯠꯂꯨꯒꯦ ꯍꯥꯏꯒꯅꯦꯕ ꯑꯗꯨꯕꯨ ꯆꯠꯍꯟꯗ꯭ꯔꯁꯨ ꯃꯉꯣꯟꯗꯗꯤ ꯀꯣꯏ ꯑꯐꯁꯣꯁ ꯂꯩꯔꯔꯣꯏꯕ ꯃꯔꯝꯗꯤ ꯃꯥꯗꯤ ꯑꯐꯕ ꯑꯣꯏꯈ꯭ꯔꯃꯤꯅ ꯐꯔꯤꯁꯇꯥꯅ ꯍꯤꯞꯄꯣꯅ ꯍꯤꯞꯍꯜꯂꯝꯃꯒ ꯖꯟꯅꯠꯀꯤ ꯊꯣꯡꯅꯥꯎ ꯑꯃ ꯍꯥꯡꯗꯣꯛꯑꯒ ꯃꯅꯝ ꯅꯨꯡꯁꯤꯕ ꯃꯅꯝꯗꯨꯗ ꯇꯨꯝꯈ꯭ꯔꯅꯤ ꯀꯌꯥ ꯐꯥꯎꯕ ꯀꯌꯥꯃꯠ ꯐꯥꯎꯕ ꯇꯨꯝꯈ꯭ꯔꯗꯝꯃꯦꯕ ꯅꯨꯡꯉꯥꯏ ꯂꯩꯈ꯭ꯔꯗꯝꯃꯦꯕ ꯑꯐꯠꯇꯕ ꯃꯤ ꯑꯣꯏꯔꯦ ꯃꯥꯒꯤ ꯇꯧꯈ꯭ꯔꯤꯕ ꯃꯈꯣꯏꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯍꯥꯏꯒꯅꯦꯕ ꯑꯣꯡꯂꯤ 5 ꯃꯤꯅꯠ ꯈꯛꯇ ꯑꯩꯉꯣꯟꯗ ꯃꯇꯝ ꯄꯤꯌꯨ ꯑꯩꯅꯕꯨ ꯀꯌꯥꯝ ꯌꯥꯝ ꯏꯕꯥꯗꯠ ꯇꯧꯔꯛꯄꯅꯣ ꯌꯦꯡꯉꯨ ꯍꯥꯏꯒꯅꯦꯕ ꯑꯩ ꯈꯪꯗꯗꯅ ꯎꯗꯗꯅ ꯇꯧꯍꯧꯗꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯃꯤꯠꯅ ꯈꯪꯉꯦ ꯎꯔꯦ ꯑꯩ ꯃꯤꯅꯠ 5ꯇ ꯃꯤꯅꯠ 10ꯇ ꯅꯣꯡꯃ ꯈꯛꯇ ꯑꯩꯉꯣꯟꯗ ꯃꯇꯝ ꯄꯤꯌꯨ ꯑꯩ ꯑꯜꯂꯥꯍꯒꯤꯗꯃꯛꯇ ꯂꯣꯏꯅ ꯀꯠꯊꯣꯛꯆꯔꯝꯒꯦ ꯍꯥꯏꯒꯅꯦꯕ ꯑꯗꯨꯁꯨ ꯍꯟꯕ ꯌꯥꯔꯣꯏꯅ ꯍꯜꯍꯜꯂꯛꯑꯔꯣꯏꯕ ꯑꯗꯣ ꯍꯜꯂꯛꯇ꯭ꯔꯃꯤꯅ ꯃꯥꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯀꯔꯤ ꯑꯖꯥꯕ ꯑꯗꯨꯗꯒꯤ ꯍꯧꯔꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯏꯃꯥꯟꯁꯤ ꯁꯣꯟꯖꯜꯂꯛꯄꯁꯤꯅ ꯀꯔꯥꯏꯐꯥꯎ ꯁꯣꯟꯖꯜꯂꯛꯑꯦ ꯍꯥꯏ ꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯏꯊꯧ ꯍꯅꯨꯕꯤꯅ ꯁꯤꯈ꯭ꯔ ꯃꯤ ꯑꯃꯇ ꯍꯜꯂꯛꯇꯃꯦꯅ ꯍꯥꯏꯕꯗꯨ ꯃꯥꯒꯤ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤ ꯍꯧꯖꯤꯛꯀꯤ ꯏꯊꯧꯗꯨꯇ ꯅꯠꯇꯦ ꯑꯇꯣꯞꯄ ꯍꯥꯏꯕ ꯃꯤꯗꯁꯨ ꯇꯥꯔꯦꯕ ꯑꯩꯅ ꯁꯤꯈ꯭ꯔ ꯃꯤ ꯑꯃꯇ ꯍꯜꯂꯛꯇꯃꯤꯁꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯩꯈꯣꯏ ꯇꯧꯅꯤꯡꯕ ꯇꯧꯔ ꯆꯠꯈ꯭ꯔ ꯂꯣꯏꯔꯦ ꯊꯣꯛꯄ ꯃꯐꯝꯗꯨꯗ ꯁꯤꯅꯦꯕ ꯃꯐꯝꯗꯨꯗ ꯊꯣꯛꯄ ꯉꯝꯅꯕ ꯊꯦꯡꯅꯔꯨꯔ ꯂꯣꯏꯔꯦ ꯁꯤꯅꯦꯕ ꯑꯗꯨꯕꯨ ꯌꯥꯝꯅ ꯋꯥꯈꯜ ꯄꯤꯛꯄ ꯃꯤꯒꯤ ꯋꯥꯍꯩꯅꯦꯕ ꯁꯤ ꯋꯥꯈꯜ ꯄꯤꯛꯄ ꯃꯤꯒꯤ ꯋꯥꯍꯩꯅꯦꯕ ꯃꯤ ꯆꯠꯈꯤꯕ ꯑꯝꯇ ꯍꯜꯂꯛꯄꯁꯨ ꯅꯠꯇꯦ ꯁꯦ ꯑꯗꯨꯝ ꯉꯝꯅ ꯊꯦꯡꯅꯔ ꯂꯩꯈ꯭ꯔꯤꯁꯤꯅꯤ ꯑꯩꯈꯣꯏꯁꯨ ꯂꯩꯔꯨꯔꯒ ꯂꯣꯏꯔꯦ ꯁꯤꯅꯦꯕ ꯁꯤꯒꯤꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯏꯃꯥꯟꯗꯒꯤ ꯃꯄꯥꯟ ꯂꯥꯟꯕ ꯌꯥꯕ ꯋꯥꯍꯩꯅꯦꯕ ꯑꯗꯣ ꯁꯤꯒꯤꯁꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯗꯤꯟꯗꯒꯤ ꯂꯥꯞꯊꯣꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤ ꯀꯔꯤꯁꯨ ꯅꯠꯇꯦꯅ ꯈꯜꯂꯛꯏꯃꯦꯕ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯒ ꯌꯦꯡꯁꯦꯕ ꯍꯧꯖꯤꯛ ꯑꯩꯅ ꯁꯤꯒꯤ ꯋꯥꯍꯩꯁꯤ ꯍꯥꯏꯔꯤꯁꯤꯁꯨ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯗꯕ ꯃꯆꯦꯠ ꯑꯃ ꯂꯩꯕꯒꯤꯅꯦꯕ ꯑꯩꯅ ꯍꯥꯏꯔꯤꯗꯣ ꯃꯇꯝꯗꯨꯗꯗꯤ ꯃꯐꯝꯗꯨꯗꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕꯁꯤ ꯃꯆꯦꯠ ꯑꯃꯇ ꯑꯣꯏꯔꯔꯣꯏꯗꯕ ꯂꯥꯛꯅꯕꯇ ꯑꯣꯏꯔꯒꯗꯕ ꯃꯇꯝꯗꯣ ꯑꯗꯨꯒꯤꯗꯨꯗ ꯑꯩ ꯀꯔꯝꯍꯥꯏꯅ ꯍꯤꯡꯉꯨꯗꯧꯔꯤꯃꯣꯅ ꯈꯟꯗ꯭ꯔꯤꯃꯦꯕ ꯑꯗꯨꯅ ꯈꯟꯊꯗ꯭ꯔꯤꯗꯣ ꯑꯗꯨ ꯉꯁꯥꯏꯒꯤ ꯀꯕꯔ ꯃꯅꯨꯡꯗꯒꯤ ꯍꯧꯔꯅꯤ ꯂꯥꯛꯅꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯊꯪ ꯂꯥꯛꯅꯔꯛꯀꯗꯧꯔꯤ ꯃꯌꯥꯝꯁꯤ ꯁꯤꯒꯤꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯇꯧꯈ꯭ꯔꯤꯕ ꯑꯃꯜ 이바ꯗꯠ ꯃꯌꯥꯝꯗꯨ ꯑꯩꯗꯤ ꯐꯪꯉꯨꯔꯗꯃꯦꯅ ꯍꯔꯥꯎ ꯆꯠꯈ꯭ꯔꯤꯕꯁꯤꯡꯁꯤ ꯆꯤꯟꯖꯥꯛ ꯆꯨꯝꯃꯝꯗꯕꯗꯒꯤ ꯑꯝꯇ ꯂꯩꯔꯝꯃꯔꯣꯏꯕ ꯂꯩꯔꯝꯗꯕꯗꯩꯗꯤ ꯂꯣꯏꯅ ꯈꯥꯂꯤ ꯑꯣꯏꯕꯗꯨ ꯎꯕ ꯀꯥꯟꯗ ꯏꯁ ꯑꯩꯗꯤ ꯕꯔꯕꯥꯗ ꯇꯥꯔꯦꯗꯅ ꯑꯩꯅ ꯍꯦꯛꯇ ꯆꯠꯂꯨꯒꯦ ꯍꯥꯏꯔꯅꯦꯕ ꯑꯗꯨꯁꯨ
ꯆꯠꯄꯒꯤ ꯑꯌꯥꯕꯗꯤ ꯂꯩꯇ꯭ꯔꯦꯅ ꯑꯗꯨꯗꯒꯤ ꯍꯧꯔꯅꯤ ꯂꯥꯛꯅꯕ ꯀꯕꯔ ꯃꯅꯨꯡꯁꯤꯗ ꯇꯧꯒꯗꯧꯔꯤꯕ ꯑꯖꯥꯕꯁꯤ ꯀꯔꯝꯕ ꯃꯇꯝ ꯐꯥꯎ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯀꯌꯥꯃꯠ ꯑꯣꯏꯗ꯭ꯔꯤꯕ ꯐꯥꯎꯅꯦꯕ ꯀꯕꯔ ꯃꯅꯨꯡꯁꯤꯗ ꯑꯖꯥꯕ ꯇꯧꯔ ꯂꯩꯗꯧꯔꯤꯁꯤ ꯑꯗꯨ ꯉꯁꯥꯏꯒꯤ ꯑꯐꯕ ꯃꯤꯗꯨꯗꯤ ꯇꯨꯝꯃꯣꯅ ꯇꯨꯝꯍꯟꯈ꯭ꯔꯅꯦꯕ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯅꯤ ꯑꯗꯨꯑꯣꯏꯗꯤ ꯃꯥꯗꯤ ꯀꯌꯥꯃꯠꯀꯤ ꯁꯨꯔꯒꯣꯟꯀꯥꯟꯅꯤ ꯍꯧꯒꯠꯂꯛꯀꯗꯧꯔꯤꯁꯤ ꯑꯐꯠꯇꯕ ꯃꯤꯗꯨꯗꯤ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛꯁꯤ ꯑꯩꯈꯣꯏ ꯍꯛꯆꯥꯡꯒꯤ ꯑꯦꯅꯤ ꯄꯥꯔꯠ ꯑꯃꯗ ꯑꯦꯇꯨꯝ ꯑꯃꯅ ꯊꯤꯟꯈꯤꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒꯅ ꯐꯨꯔꯤ ꯑꯃ ꯁꯨꯕ ꯃꯇꯝꯗ ꯍꯛꯆꯥꯡ ꯃꯁꯥ ꯄꯨꯝꯅꯃꯛ ꯋꯥꯔꯤꯃꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯃꯐꯝꯗꯨꯗꯗꯤ ꯑꯩꯉꯣꯟꯗ ꯂꯥꯛꯅꯔꯛꯀꯗꯧꯔꯤꯕ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯄꯤꯔꯛꯀꯗꯧꯔꯤꯕ ꯑꯋꯥꯕꯁꯤ ꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯅ ꯗꯨꯅꯤꯌꯥꯗ ꯎꯗ꯭ꯔꯤꯕ ꯄꯣꯠ ꯆꯩꯅꯅꯦꯕ ꯄꯤꯒꯗꯧꯔꯤꯁꯤ ꯂꯤꯟꯒꯁꯤ ꯀꯌꯥꯝ ꯁꯥꯡꯒꯅꯤ ꯍꯥꯏꯕꯗ ꯃꯤ ꯑꯃꯅ ꯅꯣꯡꯃꯒꯤ ꯆꯠꯄꯒꯤ ꯂꯝꯕꯤꯁꯤ ꯁꯤꯁꯤꯃꯨꯛ ꯁꯥꯡꯒꯅꯤ ꯃꯥꯒꯤ ꯈꯨꯖꯤꯟꯁꯤꯇꯅ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯀꯕꯔ ꯃꯅꯨꯡꯗ ꯑꯖꯥꯕ ꯄꯤꯅꯤꯡꯉꯥꯏꯒꯤꯅꯦꯅ ꯑꯜꯂꯥꯍꯅ ꯊꯝꯃꯤꯕ ꯂꯤꯟꯁꯤ ꯁꯤꯒꯤꯁꯤꯅ ꯗꯨꯅꯤꯌꯥꯒꯤ ꯂꯩꯕꯥꯛꯁꯤꯗ ꯑꯝꯇꯪ ꯃꯥꯒꯤ ꯃꯍꯨꯁꯤ ꯀꯥꯝꯖꯟꯕ ꯂꯩꯕꯥꯛ ꯗꯨꯅꯤꯌꯥ ꯃꯁꯥ ꯄꯨꯝꯅꯃꯛꯁꯤꯗ ꯍꯧꯔꯤꯕ ꯅꯕꯤ ꯅꯇꯥꯏ ꯀꯩꯀꯩꯁꯤ ꯂꯣꯏꯅ ꯀꯪꯒꯅꯤ ꯁꯤꯅꯦ ꯍꯥꯏꯁꯤ ꯑꯝꯇ ꯍꯧꯕ ꯉꯝꯃꯣꯏ ꯀꯌꯥꯃꯠ ꯐꯥꯎꯕ ꯅꯕꯤ ꯑꯝꯇ ꯍꯧꯕ ꯉꯝꯃꯣꯏ ꯁꯤꯅꯤ ꯑꯗꯨ ꯃꯥꯏ ꯃꯍꯨꯁꯤ ꯀꯌꯥꯝ ꯀꯜꯂꯝꯃꯅꯤ ꯌꯦꯡꯉꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇꯁꯨ ꯗꯨꯅꯤꯌꯥꯗꯁꯨ ꯂꯤꯟ ꯀꯥꯡ ꯂꯩꯔꯤꯁꯤꯡꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯎꯗ꯭ꯔꯅꯦ ꯃꯍꯨ ꯑꯃꯒꯤꯅ ꯀꯜꯂꯤ ꯑꯃꯒꯤꯅ ꯇꯞꯄꯤ ꯃꯍꯨ ꯍꯥꯞꯄꯤꯕ ꯃꯄꯨꯗꯨꯅ ꯗꯨꯅꯤꯌꯥꯗ ꯂꯩꯔꯤꯕ ꯃꯍꯨ ꯄꯥꯟꯕꯁꯤꯡꯁꯤꯗꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯨꯅꯦꯕ ꯍꯥꯞꯄꯤꯁꯤ ꯄꯥꯏꯔꯤꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯔꯛꯇ ꯂꯩꯔꯤꯕ ꯀꯥꯡꯁꯤꯅ ꯆꯤꯛꯑꯝꯃꯦ ꯊꯥꯔ ꯍꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪ ꯍꯥꯒꯠꯆꯔꯝꯃꯤ ꯐꯈꯤꯀꯣ ꯍꯥꯒꯠꯆꯔꯝꯃꯤꯗꯨ ꯃꯍꯨꯅꯦꯕ ꯃꯍꯨꯒꯤ ꯁꯔꯨꯛꯇꯨ ꯌꯥꯝ ꯌꯥꯎꯗꯕꯩꯅꯦꯕ ꯍꯠꯂꯝꯃꯒ ꯐꯈ꯭ꯔꯤꯁꯤ ꯀꯥꯡ ꯑꯁꯤꯗꯩ ꯈꯤꯇꯪ ꯆꯥꯎꯈꯠꯄ ꯈꯣꯏꯅ ꯍꯦꯛꯇ ꯆꯤꯛꯑꯝꯕ ꯀꯥꯟꯗ ꯁꯨꯝ ꯄꯣꯝꯃꯤꯃꯤ ꯅꯠꯇ꯭ꯔꯥ ꯈꯣꯏꯁꯤꯗꯁꯨ ꯑꯃꯨꯛꯀ ꯃꯈꯟ ꯃꯈꯟꯒꯤ ꯈꯣꯏ ꯂꯩꯔꯤꯗꯅ ꯀꯔꯝꯕ ꯈꯣꯏ ꯈꯔꯗꯤ ꯑꯝꯇꯪ ꯆꯤꯛꯑꯝꯕ ꯀꯥꯟꯗ ꯑꯔꯨꯝ ꯍꯧꯔꯤꯑꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛꯀ ꯃꯍꯨꯁꯤꯗꯒꯤ ꯑꯃꯨꯛꯀ ꯂꯤꯟ ꯀꯥꯡꯗ ꯑꯃꯨꯛ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯂꯤꯟꯁꯤꯅ ꯑꯝꯇꯪ ꯆꯤꯛꯄꯒ ꯈꯨꯗꯛꯇ ꯁꯤꯕ ꯂꯤꯟ ꯂꯩꯌꯦꯕ ꯍꯥꯏꯔꯤꯕ ꯂꯤꯟꯁꯤꯅ ꯍꯦꯛ ꯆꯤꯛꯄꯒ ꯈꯨꯗꯛꯇ ꯃꯤꯁꯤ ꯁꯤꯕ ꯁꯤꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯉꯣꯟꯗ ꯃꯍꯨꯗꯨ ꯄꯋꯥꯔꯗꯨ ꯀꯟꯕꯗꯨ ꯑꯗꯨꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜꯗꯨ ꯂꯣꯏꯊꯣꯛꯈ꯭ꯔꯒꯅꯦꯕ ꯁꯤꯔꯤꯁꯤ ꯑꯗꯨ ꯗꯨꯅꯤꯌꯥꯗꯁꯨ ꯑꯗꯨꯒꯨꯝꯕꯩꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯨꯒꯤ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏ ꯎꯏꯌꯦꯕ ꯅꯠꯇ꯭ꯔꯅꯦ ꯑꯗꯨ ꯗꯨꯅꯤꯌꯥꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯃꯍꯨ ꯍꯥꯞꯄꯒ ꯑꯜꯂꯥꯍꯅ ꯊꯝꯃꯤꯕ ꯑꯜꯂꯥꯍꯁꯤ ꯁꯤ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯌꯦꯡꯉꯒ ꯇꯧꯕ ꯉꯝꯕ ꯃꯄꯨꯗꯣ ꯑꯗꯨ ꯃꯁꯛ ꯈꯪꯅꯤꯡꯉꯥꯏꯒꯤꯅꯦꯕ ꯑꯜꯂꯥꯍꯅ ꯊꯝꯃꯤꯁꯤ ꯍꯥꯏꯔꯤꯕ ꯃꯄꯨꯗꯨꯅꯅꯦꯕ ꯀꯕꯔꯗ ꯂꯥꯛꯅꯤꯡꯉꯥꯏꯒꯤ ꯊꯝꯃꯤꯕꯁꯤ ꯁꯤꯒꯤꯁꯤꯗ ꯄꯥꯜꯍꯜꯂꯤꯕ ꯃꯍꯨꯁꯤ ꯀꯌꯥꯝ ꯀꯟꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯗꯨꯅꯤꯌꯥꯒꯤ ꯂꯩꯃꯥꯏ ꯃꯊꯛꯁꯤꯗ ꯑꯃꯛꯇꯪ ꯕꯥꯅ ꯃꯍꯨꯁꯤ ꯀꯥꯝꯖꯟꯕ ꯀꯥꯟꯗ ꯂꯩꯃꯥꯏ ꯃꯊꯛꯁꯤꯗ ꯅꯕꯤꯁꯤꯡꯗꯤ ꯑꯝꯐꯥꯎ ꯍꯧꯕ ꯉꯝꯃꯣꯏ ꯁꯤꯅꯤ ꯍꯥꯏꯁꯤ ꯀꯌꯥꯃꯠ ꯐꯥꯎꯕ ꯍꯧꯔꯣꯏꯁꯤ ꯑꯗꯨ ꯑꯗꯨꯛ ꯌꯥꯝꯅ ꯀꯟꯕ ꯃꯍꯨ ꯀꯟꯕꯗꯣ ꯑꯗꯨꯗꯨꯅ ꯑꯩꯕꯨ ꯂꯥꯛꯅꯒꯗꯧꯔꯤꯃꯦꯕ ꯃꯤꯁꯤꯗ ꯑꯝꯇꯪ ꯃꯥꯒꯤ ꯈꯣꯡꯕꯥꯛꯁꯤꯗꯅꯦ ꯂꯤꯟꯁꯤꯅ ꯆꯤꯛꯄ ꯀꯥꯟꯗ ꯂꯩꯕꯥꯛ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯖꯝ ꯍꯥꯏꯔꯤꯁꯤ ꯁꯤꯁꯤꯅꯦꯕ ꯁꯤꯒꯤꯁꯤ ꯍꯨꯝꯐꯨꯗ꯭ꯔꯥ ꯂꯩꯕꯥꯛ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯟꯒꯅꯤ ꯀꯟꯕ ꯄꯋꯥꯔꯁꯤ ꯀꯟꯕꯩ ꯆꯥꯡꯁꯤ ꯑꯗꯨ ꯃꯇꯝꯗꯨꯗꯗꯤ ꯁꯤꯕ ꯅꯥꯏꯔꯔꯣꯏꯕ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯋꯥꯕꯁꯤ ꯑꯩꯉꯣꯟꯗ ꯂꯥꯛꯏꯕ ꯑꯋꯥꯕꯁꯤ ꯁꯤꯁꯤꯒꯤ ꯈꯥꯡꯕꯒꯤ ꯄꯋꯥꯔꯁꯤ ꯂꯣꯏꯕ ꯀꯥꯟꯗꯅꯦꯕ ꯑꯩꯒꯤ ꯊꯋꯥꯏ ꯆꯠꯂꯒ ꯑꯩ ꯁꯤꯔꯤꯁꯦ ꯁꯤꯕ ꯍꯥꯏꯔꯒ ꯁꯤꯕꯁꯤꯅ ꯑꯔꯣꯏꯕ ꯈꯥꯡꯕ ꯉꯝꯃꯛꯇ꯭ꯔ ꯃꯇꯝꯗꯅꯦꯕ ꯁꯤꯔꯤꯁꯦ ꯑꯗꯨ ꯃꯇꯝꯗꯨꯗꯗꯤ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯂꯣꯏꯕꯁꯨ ꯅꯥꯏꯔꯔꯣꯏ ꯃꯔꯝꯗꯤ ꯁꯤꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯗꯨꯅꯤꯌꯥꯒꯤ ꯃꯩꯁꯤꯗ ꯉꯂꯞ ꯈꯛꯇꯪ ꯑꯩꯒꯤ ꯈꯨꯠꯁꯤ ꯁꯨꯃꯥꯏꯅ ꯊꯝꯃꯒ ꯃꯩꯁꯤꯗ ꯆꯥꯍꯟꯕ ꯉꯝꯕ꯭ꯔꯅꯦ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕ ꯑꯩꯉꯣꯟꯗ ꯅꯪ ꯂꯨꯄꯥ ꯑꯗꯨꯛ ꯄꯤꯒꯦ ꯅꯪ ꯁꯤ ꯅꯪꯒꯤ ꯈꯨꯗꯣꯝꯕꯤꯁꯤ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯣꯅ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯕ ꯉꯝꯒꯗ꯭ꯔꯕ ꯑꯗꯨ ꯉꯁꯥꯏꯒꯤ ꯃꯐꯝꯗꯨꯗ ꯄꯤꯒꯗꯧꯔꯤꯕ ꯑꯖꯥꯕ ꯄꯤꯒꯗꯧꯔꯤꯕ ꯖꯍꯟꯅꯝꯒꯤ ꯃꯩꯁꯤ ꯁꯤꯁꯤ ꯗꯨꯅꯤꯌꯥꯒꯤ ꯃꯩꯁꯤꯗꯒꯤ ꯍꯨꯝꯐꯨꯗ꯭ꯔꯥ ꯍꯦꯟꯅ ꯁꯥꯏꯌꯦꯕ ꯑꯩꯈꯣꯏ ꯗꯨꯅꯤꯌꯥꯗ ꯂꯩꯔꯤꯕ ꯃꯩꯁꯤ ꯁꯤꯒꯤꯁꯤꯗꯤ ꯆꯥꯝꯊꯣꯛꯈ꯭ꯔꯕ ꯀꯌꯥꯔꯛ ꯍꯟꯅ ꯆꯥꯝꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗꯅꯦꯕ ꯑꯩꯈꯣꯏꯅ ꯗꯨꯅꯤꯌꯥꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯩꯁꯤ ꯁꯤꯒꯤꯁꯤꯗꯅꯦꯕ ꯗꯨꯅꯤꯌꯥ ꯂꯩꯔꯤ ꯃꯩꯁꯤꯁꯨ ꯃꯩꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯩꯁꯥ ꯈꯦꯠꯅꯩꯌꯦꯕ ꯁꯤ ꯎꯔꯝꯃꯅꯦꯕ ꯅꯣꯏꯅ ꯃꯩꯁꯥ ꯈꯦꯠꯅꯕꯁꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯁꯇ ꯊꯣꯡꯕ ꯒ꯭ꯌꯥꯁꯇ ꯀꯥꯔꯛꯏꯕ ꯃꯩ ꯑꯁꯤꯒ ꯁꯤꯡ ꯊꯥꯔꯒ ꯆꯥꯍꯜꯂꯛꯄ ꯀꯥꯟꯗ ꯀꯥꯔꯛꯄ ꯃꯩꯁꯤ ꯁꯤꯒ ꯃꯩꯁꯥ ꯃꯥꯟꯅꯗꯕꯅꯦꯕ ꯁꯤꯡꯒꯤ ꯃꯩꯗꯣ ꯑꯗꯨꯗꯨꯅ ꯍꯦꯟꯅ ꯃꯩꯁꯥ ꯀꯟꯕꯅꯦꯕ ꯃꯩꯗꯤ ꯆꯞ ꯃꯥꯟꯅꯔꯤꯃꯦꯕ ꯅꯠꯇ꯭ꯔꯥ ꯃꯩꯁꯥ ꯈꯦꯠꯅꯔꯤꯃꯦꯕ
ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯖꯍꯟꯅꯝꯒꯤ ꯃꯩꯁꯤ ꯁꯤ ꯍꯧꯖꯤꯛꯇꯤ ꯗꯨꯅꯤꯌꯥꯒꯤ ꯃꯩꯁꯤ ꯀꯔꯤꯅꯅꯣ ꯆꯥꯛꯏꯁꯤ ꯁꯤꯡꯅꯅꯦꯕ ꯅꯠꯇ꯭ꯔꯥ ꯁꯤꯡ ꯑꯆꯣꯠꯄꯅꯁꯨ ꯆꯥꯛꯇꯦꯕ ꯖꯍꯟꯅꯝꯒꯤ ꯃꯩꯗꯤ ꯂꯨꯡꯅꯅꯦꯕ ꯆꯥꯛꯀꯗꯧꯔꯤꯁꯤ ꯁꯤꯡꯅ ꯅꯠꯇꯦꯕ ꯆꯥꯛꯀꯗꯧꯔꯤꯁꯤ ꯂꯨꯡꯁꯤ ꯁꯤꯗꯩꯅꯦꯕ ꯆꯥꯛ ꯂꯨꯡꯁꯤ ꯆꯥꯛꯑꯒ ꯀꯥꯔꯛꯄꯗꯨꯅꯦꯕ ꯑꯗꯨꯝ ꯖꯍꯟꯅꯝꯒꯤ ꯃꯩꯁꯤ ꯃꯨꯏꯌꯦꯕ ꯖꯍꯟꯅꯝꯒꯤ ꯃꯩꯁꯤ ꯃꯨꯒꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯗꯨꯅꯤꯌꯥꯒꯤ ꯃꯩꯁꯤꯗꯤ ꯌꯦꯡꯀꯥꯟꯗ ꯉꯥꯡꯅ ꯎꯔꯤꯗꯅ ꯑꯗꯨ ꯉꯥꯡꯉꯤꯕꯁꯤ ꯅꯠꯇꯦꯕ ꯃꯨꯒꯅꯦꯕ ꯖꯍꯟꯅꯝꯒꯤ ꯃꯩꯁꯤ ꯆꯥꯛꯄꯁꯤꯗ ꯃꯨꯒꯅꯦꯕ ꯃꯨꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯩꯁꯥꯗꯨꯒꯤꯅꯦꯕ ꯃꯩꯁꯥ ꯀꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯤ ꯑꯩꯈꯣꯏ ꯊꯦꯡꯅꯔꯨꯔꯗꯃꯤ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯇꯦꯟꯈ꯭ꯔꯕ ꯄꯨꯟꯁꯤ ꯃꯇꯦꯛꯁꯤꯗ ꯑꯩꯅ ꯑꯜꯂꯥꯍꯒꯤ ꯑꯄꯥꯝꯕꯗ ꯂꯦꯜꯍꯧꯗ꯭ꯔꯕ ꯑꯃꯜ ꯏꯕꯥꯗꯠꯇ ꯂꯦꯜꯍꯧꯗꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯗꯨ ꯊꯦꯡꯅꯔꯨꯔꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯈꯪꯉꯝꯃꯦꯕ ꯊꯦꯡꯅꯔꯨꯅꯤ ꯍꯥꯏꯔꯤꯁꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯑꯃꯜꯗ ꯑꯣꯟꯊꯣꯔꯛꯇ꯭ꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨ ꯊꯥꯖꯗꯕꯩꯅꯦꯕ ꯊꯦꯡꯅꯔꯨꯔꯒꯅꯦꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯤꯗ ꯑꯩꯅ ꯈꯖꯤꯛꯇꯪ ꯊꯥꯖꯗꯕ ꯃꯇꯝꯗ ꯑꯩ ꯃꯨꯁꯜꯃꯥꯟ ꯑꯣꯏꯕ ꯅꯠꯇꯦꯕ ꯑꯩ ꯃꯨꯁꯜꯃꯥꯟ ꯑꯣꯏꯕ ꯅꯠꯇꯦꯕ ꯄꯣꯠꯂꯝ ꯇꯔꯦꯠꯇ ꯑꯩꯈꯣꯏꯅ ꯏꯃꯥꯟ ꯄꯨꯔꯛꯏꯗꯅ आमन्तु बिल्लाहि अखोइन ईमान पुरई अल्लाहदा अल्लाहदा ईमान पुरई हारिसिदा अल्लाह लई अल्लाहना अखोइबु सेमबनी अल्लाहना मखलुक खुदिंगमक सेमबनी अल्लाहना पिचरिमी अल्लाहना पिथइमी अल्लाहना अखोइबु हिंगल्ली फौबु हिंगनगनी अखोइबु हटपसु अल्लाहना नि हिंगनबसु अल्लाह सि पुर्णमक्सि आमन्तु बिल्लाहि अल्लाहदा ईमान पुरकचरे हाइबसे सिगिसिदा लोइना मक चल्लिमेबा अदुई मतुंगदा आमन्तु बिल्लाहि व मलाइकतिहि मलाइका है करीनो फरिश्ता फरिश्ता लई है अखोगी ईमान हाइरिब पोटलम तरेत सिदा ईमान पुरई सिदा कनागुंबा मी अमना पोटलम तरुकता आई थाजरे पोटलम अमदे आई खितंग थाजदेन हाइरेने अदोरदि मा खुदकता काफिर ओइरे खुदकता काफिर ओइरे माना तोरंबा अमल इबादत लोइना मांगरे काफिर ओइरमे पोटलम तरेत सिदा अदुंगा साइगी आइना ngसाइगी सिखिबा मी अमता हलकपनते से करीनो खंगबसु नतबदुदा आइगिना नुंगाइना सिदा लैरिङाइ से लैथो हौरा लोइरेना हाइरिबा मीसे सिगी सिमागी ईमानदु खतराने चिंगनदनिङाइगी लैतेबा मरमदि कबरदा अजाब पीरुनी कबरदा होगतकनी कबरदा वहंग होगनी मैदाने महशर ओइगनी पुलसिरात की थोंगलानगनी जन्नत लैगनी जहन्नम लैगनी हाइबगी पुन्नमक्सि सिगिसिदा थाजदबदगिनेबा थोकपो थोकपो थेंगनरोग लोइरेना हाइदोरकपो ngमैसे पोटलम तरेतुदा अनि सुखरे व मलाइकतिहि फरिश्ता सिंगदा अखोइ ईमान पुरै फरिश्ता लै हाइबसे अखोइ थाज व कुतुबिहि हाइदि लरिक सिंग अल्लाह ना थारइबा कुरान करीम अखोइदा हुजिक अल्लाह ना सिनरे अल्लाह की रसूलदा सिगी ममांगदा लरिक अहुम मा अचौबा लरिक तौरात जबूर इंजिल लरिक अहुम मा अल्लाह ना थारकी हाइदिबा लरिक सिंगदा सो अखोइ थाजबा थमगदमे अल्लाह ना कुरान खक्तनी थारइबा अतै लरिक सिंगदे अल्लाह थारकपनते ना हाइरेने अस्तगफिरुल्लाह अदोरदे आई ईमानदगी मपाल लाले आई काफिर ओइरे अल्लाह ना थारइबा लरिक खुदिंगमक तौरासु जबूरसु इंजिलसु अमदि सहीफा सहीफा हरसिना करिनो अचौबा लरिक नतबा मचा मचा अल्लाह ना हजरत इब्राहिम अलैहि सलाम दा अमदि अतोप नबी में अमदा अल्लाह ना सहीफा ओइना थारखियबा दुइ अल्लाह ना आसमान दगी थारखिबा लरिक खुदिंगमक तै खोगी ईमान नेबा व रुसुलिहि रसूल सिंह अल्लाह ना थारखियबसि अल्लाह की रसूल हजरत ईसा हजरत मूसा हजरत दाऊद अलैहिस्सलाम हजरत यूनुस हजरत मूसा हाइबदी अल्लाह ना दुनिया दा चौराकना नबी ला अमग लिसिंग कुन मरी थारखी हाइबसे सिगिसिदा अखोइगी चपचारा थाजगदमे अइना कैगुंबा सिदा थाजद्रेने अइ ईमान दै मपा लानगदुल सिदा अकाइद की अमना मरु ओइबा पोलम तरेत सिसे अखोइना सिदा अखोइ सोइदना ईमान पुरए से अखोइ याजरे हाइबदुनेबा आमन्तु बिल्लाहि अहानबदा अम्मा आमन्तु बिल्लाहि व मलाइकतिहि व कुतुबिहि व रुसुलिहि मरी सुबे योरपकांदा करिनो रसूल भौ योरे व रुसुलिहि वल यौमिल आखिर कयामत की नुमित्त सु अखोइ थाजब थमिम कयामत करम कान ओइरकदरमो खंगमनते से करानो ओइरुदरमो न हाइब तारेने कयामत ओइरकने हाइबसे अखोइ थाजद्रे अदो तारगद आई ईमान दै मपाल लाल
ꯑꯩꯈꯣꯏꯁꯤ ꯁꯤꯒꯤꯁꯤ ꯆꯥꯎꯈꯠꯄꯒꯤ ꯃꯇꯝꯁꯤꯗ ꯆꯥꯎꯈꯠꯂꯛꯏꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯗꯁꯨꯅꯦ ꯌꯥꯎꯍꯧꯗꯕ ꯑꯗꯨꯗꯨꯒꯅꯦ ꯒꯋꯥꯔꯒꯤ ꯒꯋꯥꯔ ꯑꯣꯏꯔꯒ ꯑꯗꯨꯝ ꯈꯨꯡꯒꯪ ꯈꯨꯌꯥꯗ ꯂꯩꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯔꯛꯇ ꯑꯆꯧꯕ ꯁꯥꯟꯅꯔꯒ ꯂꯩꯕꯗꯅꯦꯕ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯃꯥꯡꯊꯣꯛꯏꯁꯤ ꯃꯔꯝꯗꯤ ꯆꯥꯎꯈꯠꯂꯛꯏꯕ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯇꯝꯁꯤꯗꯁꯨ ꯌꯦꯡꯕ ꯃꯇꯝꯗ ꯀꯌꯥꯃꯠ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯑꯆꯧ ꯑꯆꯧꯕ ꯅꯤꯁꯥꯅꯤ ꯐꯪꯉꯤꯃꯦꯕ ꯍꯥꯏꯕꯗꯤ ꯀꯨꯔꯥꯟ ꯍꯗꯤꯁꯅ ꯍꯥꯏꯔꯤꯁꯤꯗꯤ ꯍꯛꯅꯤ ꯑꯁꯦꯡꯕꯅꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯕ ꯋꯥꯅꯦꯕ 100% 200% ꯁꯣꯏꯗ꯭ꯔꯕ ꯋꯥꯅꯤ ꯁꯤ ꯑꯩꯈꯣꯏ ꯊꯥꯖꯔꯤꯃꯦꯕ ꯑꯗꯨꯗ ꯔꯤꯁꯔꯁ ꯇꯧꯔꯤꯕ ꯑꯃꯗꯤ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯆꯥꯎꯈꯠꯂꯛꯏꯕ ꯃꯇꯝꯒꯤ ꯃꯤꯁꯤꯡꯁꯤ ꯁꯤꯅꯁꯨ ꯍꯧꯖꯤꯛꯃꯛꯁꯤ ꯃꯈꯣꯏꯒꯤ ꯔꯤꯁꯔꯁꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯁꯤ ꯗꯨꯅꯤꯌꯥꯗ ꯃꯤꯑꯣꯏꯕ ꯂꯩꯔꯛꯏꯕꯁꯤ ꯁꯤꯒꯤꯁꯤ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯕꯗꯤ ꯑꯣꯏꯔꯣꯏ ꯑꯝꯇꯪꯗꯤ ꯁꯣꯏꯗꯅ ꯁꯤꯁꯤ ꯃꯥꯡ ꯇꯥꯛꯄ ꯑꯃ ꯂꯥꯛꯈꯤꯒꯅꯤ ꯍꯥꯏꯕꯗꯤ ꯀꯌꯥꯃꯠ ꯍꯥꯏꯕꯗꯨ ꯂꯥꯛꯑ ꯗꯨꯅꯤꯌꯥ ꯃꯤ ꯑꯃꯈꯣꯏꯁꯨ ꯂꯣꯏꯅ ꯇꯨꯝꯈꯤꯒꯅꯤ ꯍꯥꯏꯕꯁꯤ ꯁꯤ ꯃꯣꯏ ꯊꯥꯖꯕ ꯂꯩꯌꯦꯕ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯧꯅ ꯇꯌꯥꯔꯤ ꯇꯧꯔꯤꯑꯕ ꯀꯔꯤ ꯇꯌꯥꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄ꯭ꯂꯥꯅꯦꯠꯁꯤꯡꯁꯤꯗ ꯑꯥꯔꯊ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤ ꯗꯨꯅꯤꯌꯥꯁꯤ ꯁꯤꯒꯤ ꯑꯇꯣꯞꯄꯗ ꯃꯤ ꯇꯥꯕ ꯌꯥꯕ ꯃꯐꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯆꯠꯂ ꯊꯤꯔꯤꯑꯕ ꯀꯔꯤꯒꯤꯅꯣ ꯑꯇꯣꯞꯄꯗ ꯃꯤ ꯇꯥꯕ ꯌꯥꯕ ꯊꯤꯔꯤꯁꯤ ꯀꯔꯤꯒꯨꯝꯕ ꯑꯥꯔꯊꯁꯤꯗ ꯑꯁꯣꯏ ꯑꯉꯥꯝ ꯑꯃ ꯂꯥꯛꯑꯒ ꯀꯔꯤꯒꯨꯝꯕ ꯀꯥꯏꯈꯤꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯕꯗꯤ ꯀꯌꯥꯃꯠ ꯂꯥꯛꯄ ꯇꯥꯔꯁꯨ ꯑꯇꯣꯞꯄꯗ ꯂꯤꯍꯧꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯅ ꯏꯟꯁꯥꯟ ꯃꯤꯑꯣꯏꯕꯒꯤ ꯅꯁꯜꯁꯤ ꯑꯃꯨꯛ ꯀꯜꯍꯧꯕ ꯌꯥꯒꯅꯤ ꯍꯥꯏꯕꯗꯨ ꯃꯈꯣꯏꯒꯤ ꯋꯥꯈꯜꯅꯤꯀꯣ ꯀꯌꯥꯃꯠ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯑꯜꯂꯥꯍꯅ ꯁꯦꯝꯈ꯭ꯔꯤꯕ ꯃꯈꯣꯏ ꯂꯣꯏ ꯇꯨꯝꯅ ꯇꯣꯔꯐꯣꯔ ꯑꯣꯏꯒꯗꯧꯔꯤꯃꯦꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯋꯥꯡꯃ ꯂꯥꯟꯕꯁꯤ ꯁꯤꯒꯤꯁꯤꯗ ꯃꯤꯑꯣꯏꯕꯁꯤꯅ ꯍꯧꯖꯤꯛ ꯔꯤꯁꯔꯁ ꯇꯧꯕ ꯊꯥꯗ ꯀꯥꯗꯅ ꯊꯥꯗ ꯔꯤꯁꯔꯁ ꯇꯧꯔꯝꯃꯤꯗꯅ ꯍꯧꯖꯤꯛ ꯊꯥꯗ ꯔꯤꯁꯔꯁ ꯇꯧꯕ ꯇꯣꯛꯑꯦ ꯊꯥꯗ ꯃꯤ ꯂꯩꯕ ꯀꯥꯟꯗ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯔꯦ ꯂꯩꯅꯤꯡꯉꯥꯏꯒꯤ ꯁꯦꯝꯕꯗꯤ ꯊꯣꯛꯀꯗꯕ ꯃꯐꯝꯅꯦꯕ ꯑꯗꯨꯕꯨ ꯍꯥꯏꯔꯤꯁꯤ ꯀꯩꯒꯨꯝꯕ ꯊꯥꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯥ ꯎꯔꯤꯁꯤ ꯊꯥꯁꯤꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒ ꯅꯛꯅꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯂꯥꯅꯦꯠ ꯑꯃꯅꯦꯕ ꯀꯩꯒꯨꯝꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯀꯥꯏ ꯑꯇꯣꯏ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯊꯥꯁꯤꯁꯨ ꯌꯥꯎꯅ ꯄꯨꯂꯞꯅ ꯀꯥꯏꯃꯤꯟꯅꯈꯤꯅꯤ ꯑꯗꯨꯅꯗꯤ ꯊꯥꯗ ꯂꯩꯔꯁꯨ ꯀꯥꯟꯅꯔꯣꯏ ꯑꯗꯨꯅꯗꯤ ꯊꯥꯗꯩ ꯈꯔ ꯂꯥꯞꯊꯣꯛꯄ ꯍꯥꯏꯅ ꯊꯤꯕꯗ ꯍꯧꯖꯤꯛ ꯃꯥꯔꯁꯇꯅꯦꯕ ꯆꯠꯂꯒ ꯃꯤ ꯂꯩꯅꯤꯉꯥꯏꯒꯤ ꯃꯐꯝ ꯁꯦꯝꯗꯣꯔꯤꯃꯦꯅ ꯍꯣꯠꯅꯔꯤꯁꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯋꯥꯈꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯟꯖꯔꯤꯃꯤꯀꯣ ꯑꯗꯣ ꯀꯌꯥꯃꯠ ꯑꯣꯏꯕ ꯀꯥꯟꯗ ꯀꯥꯏꯒꯗꯧꯔꯤꯁꯤꯗꯤ ꯊꯥꯗ ꯅꯠꯇꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯅꯠꯇꯦ ꯅꯨꯃꯤꯠꯁꯨꯅꯦꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯨꯃꯤꯠꯀꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯄ꯭ꯂꯥꯅꯦꯠꯁꯤꯡꯁꯤ ꯀꯃꯥꯏꯅ ꯂꯦꯝꯗꯧꯔꯤꯃꯣꯕ ꯑꯗꯣ ꯃꯈꯣꯏꯅ ꯉꯁꯥꯏꯒꯤ ꯃꯥꯔꯁꯇ ꯆꯠꯇꯧꯔꯤꯃꯦꯅ ꯍꯣꯠꯅꯔꯤꯁꯤ ꯍꯧꯖꯤꯛ ꯆꯠꯂꯤꯕꯁꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯆꯪꯍꯜꯂꯒꯅꯦꯕ ꯍꯧꯖꯤꯛ ꯃꯥꯔꯁꯇ ꯆꯠꯇꯅ ꯍꯣꯠꯅꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯀꯥꯏꯔꯛꯄ ꯀꯥꯟꯗ ꯑꯗꯨꯗ ꯂꯩꯍꯧꯅꯤꯡꯉꯥꯏꯒꯤꯅꯦꯅ ꯑꯗꯨ ꯀꯌꯥꯃꯠ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯨꯁꯜꯃꯥꯟ ꯑꯩꯈꯣꯏ ꯅꯠꯇ꯭ꯔꯁꯨ ꯏꯃꯥꯟ ꯄꯨꯔꯛꯇ ꯃꯤꯁꯨ ꯊꯥꯖꯔꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯑꯗꯨꯐꯥꯎ ꯊꯥꯖꯗ꯭ꯔꯦ ꯉꯁꯥꯏꯒꯤ ꯑꯜꯂꯥꯍꯅ ꯀꯨꯔꯥꯟꯗ ꯍꯥꯏꯈ꯭ꯔꯕ ꯔꯁꯨꯜꯅ ꯍꯥꯏꯔꯝꯕ ꯋꯥꯁꯤ ꯁꯤꯒꯤꯁꯤ ꯊꯥꯖꯗꯕꯗꯨꯗꯤ ꯉꯥꯏꯍꯥꯛꯇꯪ ꯊꯝꯃꯣ ꯔꯤꯁꯔꯁ ꯇꯧꯔꯤꯕ ꯃꯤꯁꯤꯡꯁꯤꯅꯁꯨ ꯍꯥꯏꯔꯛꯏ ꯑꯗꯨꯅꯗꯤ ꯋal ꯌꯧꯃꯤꯜ ꯑꯥꯈꯤꯔ ꯍꯥꯏꯕꯗꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠ ꯀꯌꯥꯃꯠ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯅ ꯊꯥꯖꯕ ꯑꯣꯏꯒꯗꯝꯃꯤ ꯋal ꯀꯗꯔꯤ ꯈꯩꯔꯤꯍꯤ ꯋ ꯁꯔrihi ꯑꯃꯅ ꯀꯔꯤ ꯋal ꯀꯗꯔꯤ ꯈꯩꯔꯤꯍꯤ ꯋ ꯁꯔrihi ꯃꯤꯅꯜꯂꯥꯍꯤ ꯇꯥꯂꯥ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯐꯕ ꯐꯠꯇꯕ ꯇꯝꯂꯝꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗꯒꯤꯅꯤ ꯍꯥꯏꯕꯁꯤ ꯁꯤꯁꯨ ꯑꯩ ꯊꯥꯖꯒꯗꯝꯃꯦ ꯁꯤ ꯊꯥꯖꯗ ꯇꯥꯔꯒꯗꯤ ꯑꯩ ꯑꯃꯨꯛꯀ ꯏꯃꯥꯟꯗꯒꯤ ꯃꯄꯥꯟ ꯂꯥꯟꯗꯧꯔꯤꯃꯦ ꯋal ꯀꯗꯔꯤ ꯈꯩꯔꯤꯍꯤ ꯋ ꯁꯔrihi ꯑꯐꯕ ꯑꯃꯁꯨꯡ ꯐꯠꯇꯕ ꯃꯤꯅꯜꯂꯥꯍꯤ ꯇꯥꯂꯥ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗꯒꯤꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯉꯁꯤ ꯀꯩꯒꯨꯝꯕ ꯑꯋꯥꯕ ꯑꯃ ꯇꯥꯔꯦ ꯈꯜꯂꯣꯅꯦ ꯑꯩꯉꯣꯟꯗ ꯂꯥꯛꯏꯕ ꯑꯋꯥꯕꯁꯤ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗꯒꯤꯅꯦꯕ ꯑꯩꯉꯣꯟꯗ ꯉꯁꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯥꯛꯑꯦꯅꯦ ꯍꯥꯏꯔꯤꯕ ꯑꯩꯉꯣꯟꯗ ꯊꯨꯡꯉꯔꯤꯕ ꯅꯨꯡꯉꯥꯏꯕꯁꯤꯁꯨ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯄꯅꯦꯕ ꯑꯩꯅ ꯇꯧꯔꯤꯕ ꯑꯋꯥꯕ ꯂꯥꯛꯄ ꯃꯇꯝꯗ ꯁꯕꯔ ꯇꯧꯅꯤꯡꯉꯥꯏꯒꯤ ꯑꯜꯂꯥꯍꯅ ꯅꯨꯡꯉꯥꯏꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯜꯂꯥꯍꯒꯤ ꯁꯨꯀ꯭रिꯌꯥ ꯑꯗꯥ ꯇꯧꯅꯤꯡꯉꯥꯏꯒꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯀꯔꯝꯃꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯒꯗꯕꯅꯣ ꯍꯥꯏꯕꯁꯦ ꯁꯤꯒꯤꯁꯤ ꯂꯣꯏꯅꯃꯛ ꯇꯥꯛꯑꯝꯃꯝꯃꯦꯕ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯅꯪꯉꯣꯟꯗ ꯑꯋꯥꯕ ꯑꯃ ꯂꯥꯛꯑꯗꯤ ꯀꯔꯤ ꯇꯧ ꯁꯕꯔ ꯇꯧ ꯁꯕꯔ ꯑꯃꯁꯨꯡ ꯀꯔꯤꯒꯤ ꯅꯃꯥꯖꯀꯤ ꯖꯔꯤꯌꯥꯗꯒꯤ ꯑꯜꯂꯥꯍꯗꯒꯤ ꯃꯇꯦꯡ ꯅꯤꯖꯧ ꯍꯥꯏꯔꯤꯁꯤ ꯑꯋꯥꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯀꯨꯔꯥꯟꯗ ꯑꯜꯂꯥꯍꯅ ꯇꯥꯛꯑꯝꯃꯝꯃꯦꯕ ꯑꯋꯥꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗ ꯑꯩ ꯀꯔꯤ ꯇꯧ ꯁꯨꯀ꯭ꯔꯤꯌꯥ ꯑꯗꯥ ꯇꯧ ꯍꯥꯏꯕꯗꯤ ꯑꯜꯂꯥꯍꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏꯕ ꯄꯜ ꯃꯇꯝ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯇꯦꯛꯇꯣ ꯑꯗꯨꯗꯣ ꯑꯩ ꯑꯜꯂꯥꯍꯒꯤ ꯁꯨꯀ꯭ꯔꯤꯌꯥ ꯑꯗꯥ ꯇꯧꯁꯤꯅꯤ ꯍꯥꯏꯔꯤꯁꯤ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ
ꯄꯨꯝꯅꯃꯛꯁꯤ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯏꯃꯩꯁꯤ ꯁꯤ ꯍꯦꯛ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯗ ꯊꯥꯖꯈꯤꯕ ꯑꯗꯨꯒꯤ ꯃꯤꯀꯨꯞꯇꯨꯗꯒꯤ ꯑꯩ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯐꯥꯎꯗ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯣꯏꯕ ꯑꯗꯩꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝꯕꯒꯤ ꯑꯣꯏꯔꯤꯃꯦꯅ ꯈꯜꯂ ꯂꯩꯈꯤꯕꯗ ꯃꯤꯉꯣꯟꯗ ꯃꯥꯅ ꯇꯧꯔꯝꯗ꯭ꯔꯗꯤ ꯑꯩ ꯁꯤ ꯊꯣꯛꯑꯝꯂꯣꯏꯗꯕꯅꯤ ꯃꯥꯅꯅꯤ ꯁꯤꯌꯦꯅ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯑꯗꯒꯤ ꯋꯜꯕꯥꯁꯤ ꯕꯥꯗꯜ ꯃꯧꯠ ꯑꯔꯣꯏꯕꯗ ꯋꯜꯕꯥꯁꯤ ꯕꯥꯗꯜ ꯃꯧꯠ ꯁꯤꯔꯕ ꯃꯇꯨꯡꯗ ꯑꯃꯛꯀ ꯍꯟꯅ ꯍꯤꯡꯒꯠꯍꯟꯕ ꯁꯤꯒꯤꯁꯤꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯕ ꯄꯣꯠꯅꯦꯕ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯅꯦ ꯉꯁꯥꯏꯒꯤ ꯀꯕꯔꯗ ꯆꯪꯈꯤꯕ ꯃꯤ ꯑꯃꯇ ꯍꯜꯂꯛꯇꯦꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯋꯜꯕꯥꯁꯤ ꯕꯥꯗꯜ ꯃꯧꯠ ꯁꯤꯔꯕ ꯃꯇꯨꯡꯗ ꯑꯃꯛꯀ ꯍꯟꯅ ꯍꯤꯡꯒꯠꯍꯟꯕ ꯍꯥꯏꯕꯁꯤꯗ ꯊꯥꯖꯗꯕꯩꯅꯦꯕ ꯀꯔꯤꯒꯨꯝꯕ ꯁꯤ ꯊꯥꯖꯕ ꯇꯥꯔꯗꯤ ꯑꯩ ꯑꯃꯨꯛꯀ ꯍꯤꯡꯒꯠꯂꯛꯑꯒ ꯑꯩꯉꯣꯟꯗ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯨ ꯀꯤꯐꯝ ꯊꯣꯛꯀꯗꯕꯅꯦꯕ ꯑꯗꯨ ꯀꯤꯗ꯭ꯔꯤꯁꯤ ꯋꯜꯕꯥꯁꯤ ꯕꯥꯗꯜ ꯃꯧꯠ ꯁꯤ ꯊꯥꯖꯗꯕꯩꯅꯦꯕ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝ ꯇꯔꯦꯠꯁꯤꯒꯤ ꯃꯅꯨꯡꯗ ꯁꯤꯔꯣꯒ ꯍꯤꯡꯒꯠꯂꯛꯄꯁꯨ ꯑꯃ ꯌꯥꯎꯔꯤ ꯁꯤꯁꯤ ꯊꯥꯖꯗꯕ ꯃꯤꯗꯨ ꯏꯃꯥꯟꯗꯩ ꯃꯄꯥꯟ ꯂꯥꯜꯂꯤꯃꯤ ꯀꯜꯃꯥ ꯁꯣꯜꯂꯒ ꯍꯟꯅ ꯆꯪꯉꯛꯇ꯭ꯔꯗꯤ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯌꯥꯝꯅ ꯂꯨꯕ ꯄꯨꯟꯁꯤ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯂꯦꯟꯕ ꯀꯥꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕ ꯄꯨꯟꯁꯤ ꯏꯁꯂꯥꯝ ꯏꯁꯂꯥꯝꯁꯤ ꯑꯜꯂꯥꯍꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯍꯜꯂꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯍꯜꯂꯦꯕ ꯁꯔꯤꯌꯠ ꯑꯜꯂꯥꯍꯅ ꯊꯥꯔꯛꯈ꯭ꯔꯤꯕ ꯁꯔꯤꯌꯠꯁꯤꯡꯁꯤ ꯁꯤꯒꯤꯁꯤꯗ ꯍꯖꯔꯠ ꯃꯨꯁꯥ ꯑꯂꯩ ꯁꯂꯥꯝꯒꯤ ꯇꯣꯉꯥꯟ ꯁꯔꯤꯌꯠ ꯑꯩꯅ ꯃꯃꯥꯡꯒꯤꯗꯁꯨ ꯍꯥꯏꯗꯅ ꯍꯖꯔꯠ ꯃꯨꯁꯥ ꯑꯂꯩ ꯁꯂꯥꯝꯒꯤ ꯍꯖꯔꯠ ꯏब्राꯍꯤꯝ ꯑꯂꯩ ꯁꯂꯥꯝꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯕꯤ ꯔꯁꯨꯜ ꯈꯨꯗꯤꯡꯃꯛꯇ ꯑꯜꯂꯥꯍꯅ ꯁꯔꯤꯌꯠ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯄꯤꯔꯛꯏꯃꯦꯕ ꯑꯗꯣ ꯑꯩꯈꯣꯏꯗ ꯄꯤꯔꯛꯈ꯭ꯔꯤꯕ ꯁꯔꯤꯌꯠꯁꯤ ꯁꯤꯒꯤꯁꯤ ꯃꯌꯥꯝꯗ ꯄꯤꯔꯛꯈ꯭ꯔꯤꯕꯁꯤꯡꯗꯨꯗꯒꯤ ꯂꯣꯏꯅꯃꯛꯇꯒꯤ ꯀꯣꯃꯟ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯁꯔꯤꯌꯠꯇꯨꯅꯦꯕ ꯑꯩꯈꯣꯏꯗ ꯄꯤꯔꯛꯈ꯭ꯔꯤꯁꯤ हजरत मूसा अलैहि सलाम की मतम मंगोंद पीखिब शरीयत अदुके मते सख्त ओएबा आइगी फीसी मचेत अमदा अमांग तोरख्रेने सी अमांग तोरख्रे फीसी मचेत सी कथत कदमे सूब कांद सेम ओएबा कथत कदम आइगी हचांग ने सिदा अमांग तोरख्रेने हाइरिबा मचेत सी लेन थतलगा साउन सी फक्तत लौथोखे दोरमेबा नत्रि फौ सेंगदे अदुके मते शरीयत सी अकन बनेबा हजरत मूसा अलैहि सलाम की मतम पिरखिसी अखोदी हुजिक गुनागी गुनासित तौर लैरसु अइना मपान थोंगदा अफब सादना फरिस्ता सा लैरसु अल्लाहना अदुम मयाम ममांग लोचन बियबा लोचनद्रने अइना लोटना तौगिमुदा अल्लाहना अदुम लोचन बियबा हजरत मूसा अलैहि सलाम की मतम द मंगोंद पिरखिबा शरीयत की मतुंग इन्ना कनागुम्बा मियमना अरानबा म तौरे इमुंग सिगी असे अखोय इमुंग से लैरि मियम खोसिमंग अइना ngasi अरानबा म तौरेने अदोय तारगदि अइगी थोंजिन सिदि इ लेरमनेबा नोंगालकपा कांदा ngasi अहिंग माना सिगी अरानबा से तौखरमेने इरा लेरमनेबा अदुमैना अकनबा शरीयत हजरत ईसा अलैहि सलाम द पिरखिबा शरीयत सी यामना थोतनौबा शरीयत ने पिरखिसी अदुना ngसाइगी हजरत मूसा अलैहि सलाम की मतमददी कनागुम्बा मियमदा खुबाकना थाखरेने खुबाकना थाखरिसी जब तक की सुकोको ओइबा हाइरिबा मीदुना हाइरिबा थारखरि मीदु हल्लगा खुबाकना थाद्रि फोबु को ओइबा खुबाकना हल्लगा थाबसी माइ मथक्ता फरजनेबा माना अस आई फरे आई तौररोइगे हाइरेने अदोरसु यादेबा मतमदुगी शरीयतुना हाइरिसी नंगसु हल्ला मंगोंदा थाउसी थाद्रि फोबु सुकोकोक्तेबा जैसा जैसा तौबदी मतुंगी हजरत ईसा अलैहि सलाम की मतमदन अमका शरीयत पुंग कोम कोम थोखरे कयाम याम कोम थोखरे हाइ मतमदा फीदा अमांग बतैरसु सुबा तंजा फंगा फंगे फंगरे दुम सेंगे कैसु काइदे कोमना बिबियबा अदगी मियमना कनागुम्बा मियमदा खुबाकना थारेने थारे इबा मीसिना खांजिनगदमेबा हल्लगा मंगोंदा थारुब यादे थोतनो अदुने हजरत ईसा अलैहि सलाम की मतम की ने यामना कॉमन ओइबा पोत अमा करी हाइ तारे हाइ मतमदा कनागुम्बा मियमना अइगी माइदो खुबाकना थारए अदो तारगदि नोफेट तौरगा सोमगी माइसिदा सोमका थारो ओन पियुसिनि हरसे हाइबदि मियोइबगी थमोइसि यामना थोतनौना सिजिन हनबदु अदुगिदु ngसाइगी लैरिबा अखोइगी हाउ हुजिक हजरत ईसा अलैहि सलाम की शरीयत तनेना लैरिबसिंगसे मखोइना मखोइगी लरिकता लाखरिबा मखोइदु ओंथोकपियाबा ओंथोखरसु ओंथोक्तबा खरदि याउरिमिदना अदुगी मनुंगदा सिसु अमनेबा सिगी पोछि गांधी अखोइगी
ꯒꯥꯟꯙꯤ ꯈꯪꯉꯤꯗꯅ ꯒꯥꯟꯙꯤ ꯄꯩꯁꯥꯗ ꯌꯥꯎꯔꯤꯗꯣ ꯃꯔꯨ ꯀꯣꯛꯄꯗꯣ ꯃꯥꯁꯨ ꯁꯤꯒꯤ ꯊꯕꯛꯁꯤ ꯇꯧꯔꯝꯃꯦ 마기 식사다 마나 딱비 담비비다 시기 포시수 야오에바 아저기 에코이 마니푸르다디 우다바이와니 아솜다디 에코이기 람비 마리 방부구마시 시기시다 종 아훔 이 까리 종 아훔기 무르티 사라 탐가네바고 아두도 아마나 수마인 타오르 레이가니 아마나 수마인 타오르 레이가네바 아마나 수마인 타오르 레이가네바 하이디 람비 마리 오르가나 무르티 마리 람비 아훔 오르 무르티 아훔 아두니 사라 탐나예바 아두기도 까리기노 탐미센 하이가나 수마인 타오르시나 부라 하이베디 팟다바와 하이가누 achumba hayu sine bhari se adai sumai ta ura lai ridu aduna karigino phatta bawa ta ganu afabata taw hair me adagi ama mamit khomi duna karigi phatta ba pot eng ganu to se ngasai gi adugi gi kari si posi karai dinu sum lai ra lai hazrat isa alayhi salam gi shariat ta yor pot tu ne ba khair adu makhoi hazrat isa alayhi salam gi dani amna thot no ba Hazrat Musa alayhi salam kita namna kanba ay khoi da lai bi shari'a sina ani makpulle ba ay khoi da kana gumba mi na igon da khubak na she lawn thare ene aina khalle ai masiba tala lauda da ni to ai ha shari'a na phare lauro nangon da tha ki du ga chap man nang mangon da tharo badla lauro su yai aina phare alhamdulillah ay allah gi da mak thadok charage na tuk thoe ne koi baat nahi thado idui matung in allah nam ka sawab pi ga dawdi अनिमक पुलना अदुमैन तौदना हर पोलम खुदिंग मक्ता ngasai gi hazrat musa alayhi salam da phi ka thattar diya deba hazrat isa alayhi salam ga tamde amang utor su dum yari ai khoi gi dhar ji phi su ka uranu to su to haluranu cham tho osi ani gi marak talai adu lai di bo posi marak talai bo posi adu matam khuding makta lai ga ne mayai oi bo posi mayai oi bo posi matam khuding makta loina dum lai ga ne adu ai khoi gi shariat si Ad-dinu yusrun haibadi din si aduki matik lai sine bahari si kaya gi matik lai haiba matamda mamitang mi su din da sat pangammi ngamdro makhong tek mi su din da sat pangammi maron thok da su din da sat pangammi makhut yaw da su makhong yaw da su jo bi allah na jesa pira iba halato adugi duda adum mag din da sat pangammi mapung phana din da sat pangammi lepangam da mi gi da makta ma din da sat le haire ma hogat pangam de phammaga talai ba mi ne ba ador su ma din da sat pagi pura hak lai ba mangonda maram di lepaga tawru ba ngam ba mi sing na tawri sing do mangonda phamma taw ba aya ba loi pi di ba shariat hippaga lai ba mi da su ma gi hippaga lepangam ba phammangam ba mi na taw ba ya ba sing do mangonda su hippaga taw ba aya ba pi di ba adu tar ga di kayam yam lai re din si mamit uda ba mi su sat pangamme mako maron thok da su ngamme loi namak sat pangamme adugi etabar da eng bakanda ad-dinu yusrun din si aduki matik lai sine bahar si aduga amaka karino hai matamda mapangan kanba afawba mina su sat pangamda si din sine sat pangamda ba maramom di eng agana khwai dei luri si din si sat pa sine Abu Jahal gi nupi da Abu Jahal na gi nupi sina mangonda hayba hay nang na Muhammad pu yade hana hayba nong thinda na mingonda aduga nang na numdang da ahing da chelaga Muhammad no Quran son batar du na mai du ikai dro ina hangeba aduda Abu Jahal sina kari en hay pangbi nang khangban te ne Muhammad se aseng ba rasul ne ma si Allah na tharak pa aseng ba nabi ne ma na solu Quran se mana solib larik ase ekhoi dunia gi mihoi bana haiba ngambo hai nate asi allah gi thogak po hai ni mana hairi se aduna hekta tabaga thamoi si hekta awon bam po mi aduna ai tumin tab sat si tumin layu nang khangban ten haiba aduda mangon dai ba nang aseng bara sul ne khangaba allah gi kalam ni mana soli sahib si loina ma khangaga nang mangon da iman purak si kari gi no na haiba ai mangonda iman purak padi ayeba do mana kalima ma mayam do solhaliba asi ki he kalima si he soluba adoi de ai nanga si toning ba tawri si amta yara roeba adugi ai iman purak trimen hayeba adu tar ga di din se amaronda nakalam dagi engak pakanda yamna lai mamit tang ma khong tek pa lai ra ba ina khun loina mak na chat pa gamme lai ra ba dagi lai ra ba cara ani ahum ka hanjil sit iba mi do so din da sat pangam meba ngamdra ne adogi ina khun dagi khun ba chauba
bilanpati oirasu namaz gi sabta lebak pakandadi hoi hoi chap manane lepisi natro aduna Allah gi mi engda loin chap manari meba loina mak chatpa ngamhalli ba Allah na adugi chatpa ngamdabagi maikei di enga agana karino hai matamda nafs aigi thamoi gi apambasi sigi sina neba dakhal tawraga aikoi gi mangda thatlaga leira din da chathandrisi hairiba aigi apambadu ngasai Abu Jahal iman ko halaktrisi magi thamoi gi apambadu na neba aina ngasi tawning tawrisi yaroi dami adugi na iman puraktrisi na hairido aduna di din sida ay chatpada araiba maikaido adomdagi engba taragadi ilai lai chatpa ngammaneba ngasai gi thamoi gi apamba sina aigi mangda thatlaga leiba taragadi ai din na chatpa ngammoyeba Abu Jahal ho chatpa ngam khitri acho acho mayam chatpa ngamdadana mangdana mayam toi kheba kari dagi no ngasai gi thamoi gi apamba du mangda lakpa kandane aduna di ahan bada aigi aina ni haibadi aisina pamgera pamoira aigi thamoina yaningera yaningoira shariat ki hukam ni haibe hek aigi mangda lakpa kanda aina pamasu pamdasu adude hekta amal to Allah ki hukam ni Rasul ki tarika ne hai apamba siyor kani pamdo siyor kane ba apamba sing na khalaga amal to ba pamdam sing lakpa kanda na na tunghan ba adu na te apambara pamdabra jo bhi Allah ki Rasul ki tarika khuding makta aina amal to utare aina aigi thamoi gi apamba si sigi si aina dunya si da namtharaga thammaga Allah gi apamba si da aina chakhib taragadi hairi si khibe hek aigi walba si badal maut siraba matung da ayam ka halaga hugulak podo adugi matam da aigi apamba da loi tawhangani तीन खरब पुंसी मतेक सिदा आइना आइगी अपाम बसी नम धरगा अल्लाह के अपाम बद रसूल की तरीका द लेन खरबा अदोर दि आई सी रो हुगलक प मतम दे दि आइगी अपाम बद लोइ तो हनगनी अदुदा हुजिक तीन खरब पुंसी मतेक सिदा ने आइना आइगी अपाम बसी सिगी सिदा पुंसी लेन थोएने अदो इतारगा दि सिरुरगा हुगलक प मतम दो अदुगी द आइगी अपाम ब अमभौ लै रोय आइगी अपाम को लोइ लौ थोखरने अल्लाह की अपाम बद आई तो बतारे मतम दो इबादत तौर तो भाई फूरसु याबता रे चिंथीर भाई फूरसु याबता रे लाकनब खुदिमक याबता रे ख्वाइदगी हंथबा अजाब जहन्नम की ख्वाइदगी हंथबा अजाब से करीनो हाइब मतमदा मई की खुमुक तोंहनगनी ख्वाइदगी हंथबनी मई की खुमुक तोंहनगनी हुजी अमता इखोइ नाक्तन खनदसे आई मई की खुमुक तोंबा ngамगद्राबा अदु ख्वाइदगी हंथबा अजाब मई की खुमुक तोंहनमनी अतई दि अदुदगी हेंगत पंगांगतने बो ओइगदौरिसि अदु आई करम मैना खांगुनी आई करम मैना लेलुनी सिगी वखन से अखोइना मांगद थम्बगा मतम खुदिंग मक्ता लेन बतारगदि अल्लाह की इबादत तौनिंगमगी अपामबसु पोगकनी इबादत तौ मतमदा नुंगाइबसु ओइगने हक्चांग द नुंगाइबम पोकने हुजिक अखोइना इबादत तौनिंगदिबा तल्लिसि करिगिनो खंगब्रा अदुगी इबादत तुगी महाउदु अइना खंगद्रिय अदुगी महाउदु हे खंगिबदैदि अल्लाह की रसूल सिना नमाज सोनबगी लेपसिदा अल्लाहु अकबर एन वखुत पुला लेपसिदा मखोंगसि सुकसुक चाउम पोंखटली कोइना लेपसिना अहिंग जुपसि लेपा लैबसि मखोंगसि चाउना पोंखटपदो मखोंग पोंखटपदुगी नाबा अवाबदुदि लैरिमेबा तौबतबो ngasai adugi awabadudagi di Allah gi mamangda lepudune henna nungaibagineba adui awabadu kauthopa ngamisi adu aikhoi di khajiktang awaba machet aman dunya gi thabuk macham lakpa matamda ai namazdagi karidagi phat phat thadok alai matamda kidrise ahaw mahaudu ibadat ki mahaudu khangdriya ibadat ki mahausi he khangib deidi aina ibadat tawbasi ena nungai khradame awabadi awaba la so tum nungai khradame nungai boin u khradame मियोय बगी वखन दुनने अवाब नुंगाई हरसिदि अदुना इबादत की महाव से खंगनिंगाई की होटनसे इंशाअल्लाह इबादत की महाव खंगकदौरी से करम कांदनो आईगी थमोइद लैरिबा पोसे सिगिसि मपुंग फाना अल्लाह की थाजब से आई थमोइद लैर कांदनेबा इबादत की महाव से इन खंगकदौरी से मरमदे आई थमोइद अखोइना हुजिक हैनौ पांबी अमा हैनौ मरु अमा लेबाक मनुंग द फुमजनगिसेबा शेप पांबी हौरकदरने अदुगी हैनौ फुंग्रमेना हैनौ अदुम हौरकनेबा नत्रा अंगूर फुंग्रा अंगूर हौरकने सेब फुंग्रा सेब हौरकने कोमला फुंग्रा जो अइना मरु लेबाक त फुम्मिदो
ꯑꯗꯨꯒꯤꯗꯨꯒꯤ ꯄꯥꯝꯕꯤꯅꯦꯕ ꯍꯧꯔꯛꯀꯗꯧꯔꯤꯁꯤ ꯑꯣꯟꯇꯩꯅꯗꯤ ꯁꯨꯡꯍꯧ ꯍꯧꯔꯛꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯊꯃꯣꯏ ꯃꯅꯨꯡꯗ ꯌꯣꯠ ꯂꯩꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨꯅꯦꯕ ꯑꯩꯒꯤ ꯈꯨꯠ ꯁꯥꯁꯤꯅ ꯑꯃꯜ ꯏꯕꯥꯗꯠ ꯇꯧꯔꯛꯏꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯗꯨꯅꯤꯌꯥꯒꯤ ꯑꯄꯥꯝꯕ ꯗꯨꯅꯤꯌꯥꯁꯤ ꯈꯛꯇꯒꯤ ꯈꯜꯂꯒ ꯇꯥꯎꯗ ꯂꯩꯕ ꯑꯣꯏꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯈꯨꯠ ꯈꯣꯡꯁꯤꯁꯨ ꯑꯗꯨ ꯈꯛꯇꯒꯤ ꯍꯣꯠꯅꯗ ꯂꯩꯈ꯭ꯔꯅꯦꯕ ꯑꯗꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯜꯂꯥꯍ ꯑꯃꯗꯤ ꯔꯁꯨꯜꯁꯤꯒꯤ ꯑꯀꯤꯕ ꯖꯟꯅꯠ ꯗꯣꯖꯛꯁꯤ ꯊꯟꯗ ꯂꯩꯈ꯭ꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯁꯤ ꯑꯗꯨꯒ ꯆꯥꯅꯕ ꯉꯥꯛꯇ ꯑꯣꯏꯒꯅꯦꯕ ꯑꯗꯨꯅ ꯑꯍꯥꯟꯕ ꯑꯩꯒꯤ ꯃꯄꯥꯟ ꯊꯣꯡꯁꯤꯗꯁꯨ ꯁꯦꯟꯅꯕ ꯃꯔꯨ ꯑꯣꯏꯅ ꯑꯩꯒꯤ ꯊꯃꯣꯏ ꯃꯅꯨꯡꯁꯤꯗ ꯃꯦꯍꯅꯠ ꯇꯧꯕ ꯇꯥꯏꯌꯦꯕ ꯁꯤ ꯊꯃꯣꯏ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯗꯨꯅꯤꯌꯥꯒꯤ ꯑꯄꯥꯝꯕꯁꯤꯡꯁꯤ ꯂꯧꯊꯣꯛꯄ ꯑꯃꯗꯤ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯒꯤ ꯑꯄꯥꯝꯕ ꯑꯩ ꯊꯃꯣꯏ ꯃꯅꯨꯡꯁꯤꯗ ꯍꯥꯞꯆꯤꯟꯕ ꯑꯗꯨꯒꯤ ꯋꯥꯈꯜ ꯊꯝꯃꯁꯦꯕꯀꯣ ꯏꯟꯁꯥ ꯑꯜꯂꯥꯍ